हम तुझको सनम चश्मा ऑप्शन ये वही नीचे जा दे बा स्टडी जाड्रे नक्सनगेदा मैं कमेंट्स पाबदने यामना प्रॉब्लम होय बा नीचे जाद्रबनिना को कनांगो लाक्पीदे ओ पुष्पा लाए हाय चे हेलो पुष्पा थोइबिसना लाए इनामा चाक चारबो थोइबिसना कयां चारके पुष्पादी हिजांग खंगनरेको खोइनिदी थोइबिसना कयां चागे पूर्णिमा हेलो पूर्णिमा हाय पूर्णिमा वेलकम नचे गेलबीदा लाक्पीबगी कयां चारके पूर्णिमा खुमनसु लाए खुमनसिना कइनो मचिगजे फैदोगा लाइसिना खुमन कइनो नंग लाक्पदा कइ योंगनरगे थोइबिसनाना पाखरे थोइबिसनाना चाका चाद्रेदा इनामा हाय थोइबिसना वाखन नुंगाइतबा तौगनो कइगी चाक चारोइदोइनो चाक चारगा पांगन कलनगदने जुमनाम बबीताना कइ हाइबा हाय चे हेलो बबीता रबीनाना कइ हिंजांग चागे चे हाय ngasiदी चमथोंग ओइना तौरे रबीना दगिदी कइबा प्रथाम कपूर हेलो हाय सोनालीना हाय चेनु कई मथेल चारगे सोनाली ngasi से आई चमथोंग ओइना चारे नंदी कइनां चारके थोय चिंगमबमना हाय चे हाय हेलो थोय कइनां चारके नुंगाइरिबो इंदिरा चे चाक चारबो चारे नंदी चारबो कइनां चारके पूर्णिमाना आइदी हवाई चारे हाय ओ दे राजीवना सोनाय काइगिनो राजीव ऐसे सुनाय चांदमला काइगिने पुष्पाना नुंगतीगी मसक येंगनिंगे चेगी मसक से हाय नचेरदी याम फजबनिनको नचेरदी याम फजबनिना नुंगती येंगनिंगिनिबा अदगीदी जेरिना हाय चे चाक चारबो चारे जेरिना नंदी कइनां चारके थोइबिसनाना आई कइसु तौदे इनम्मा नुक्सिबी हाय अदुनिबा चाक तो चाव हायबाको चाक चाद्रगदी पांगन सोंदरओइद्रको अदुना चाक चादबा तौगनुबा अद इंदिराना हाय चे हाय हेलो इंदिरा अदगी प्रतापना कइनो मचिन थि कनो तौरइसिबो अदु आई थोइबिसनाना दादा दी इनम्मा हाय दादा लइये दादा से थबक तंग कनबे थबक सूरिबको लाआनी मंगातंग लेरगा लाआनी दगी इंदिराना चे ngasiदी इरोनबा चाइ हाय जुम कइनोना जुमनाम बबीताना ब्रोदी याउद्रबो याउनी ब्रो ngaतंग लेरगा लाआनी को अदुगीदी थोइना इचे इतेदी लइत्रो ngasiदी याउरक्तेने हाय इते लइये लाआनी मा ngaतंग लेरगा लाआनी पुष्पाना फजबा थीबगी नतिये नुंगाइबगिने हाय थैंक यू नचेबु नुंसिबिबगी हन्ना थागचरी पुष्पा दगिदी सोनालीना चे आइदी कांगसोय ओइना चारे हाय ओके सोनाली हाउबनिको लेबुंगी थोकथागना हेलो चेनु हाय अखोइगी दाना इंगोदा हेलो चेनु हायना कविसिबु मयाम तविसिदि इंगोबो खोइ दा तविसे थोइबिसनाना सोंथा रसु कइम काइबिदे हाय कइम खनबिद्रे हायबा अदु जादी बेमा अदु जादीको अदगी लेम्बना हायबा कई मथेन चारगे चे लेम्बा ngasiसे कांगसोय हायगद्रा खंगदेदा अदो चारे चमना थोंगे हंबा चमना थोंबदो दो चारेबा अदगी थोइबिसनाना दाबुंग हायगा खुरमगरे अदगी इता लेमा पोकपमना आइसु सब्सक्राइब तौगे हायरो ओके थैंक यू इता अदगी पोसबमना आइसु लाए ngasiदी पोसबमसे याम ngana लाइको पोसबम कयां चारके ngasi राजीवना नंगदी 2023 की लखीपुर दुर्गा पूजा द उइये नतेना राजीव आई दुर्गा पूजा द कइनोदा लामे लाइ थादब निमित्त लामे को लखीपुर दा थोइबिसनाना चे पोसंबम हायना खुरमगरे अदगिदी इंदिराना चे ngasiदी केबा चे ngasiदी चमना फजई हाय थैंक यू अदगिदी खुमना चे नुपी अमा कोइगे नोई खुंदगी अमा खंगनलु हायरा चले नुपीगा लेते खोइ खुंदा नंग हुजी खंगनरिदो अदुना ख्वाइदगी बेस्ट नि खंगाबा दगी अस्परस लाए हाय नेने हाय अस्परस
welcome nenegi elbida lakpibagi thank you nang nakhong nabado khara pharabo kamai tawrige adagi itana che che ai ok chai hai okay adugagidi akhoi dabungna thoibisana haina haigare adagidi asparasna neni ai khong naba phare hai okay jangna pharo naba yade ko thoibisana na dabung thabak kallibo ibung udabase yam nungaitiye haye dabung laani adagi tombana haiba amadi udene tomba laani ma laani posambamna thoibi kaidoramino haye adai khumana che anu khuman noi manaktagi nupi ama khanghallu akhoi sida laisabi amatta laite bungo dagidi dabungna habache nu aibu support tawbiramu aibu miraibinu ko hai okay mayam asiga bungi thok tha haina channel ama changai se ma channel bai bane bako ado kana sunate akhoi dane aigi dadu ne ba ado magi channel se mayam support tawbiu please bungi thok tha kaina siga lai se siga mayam please abta support tawbiu ko adai thebisana na haye che posambam inamagi live laklini hai adagidi Sivraj na nuiye adagidi Indira wana che dadadi hai dadado thabak suri bako ngatang lerega mala age ye adagidi Bikason na hi hello Bikason posabam na ai ngasi hawai thongba chai che hai okay posabam adagidi Bisan na मीना लाना सुकल सिदा वाठी वारेम हाय को वाठी वारेम दी नती अखोय लाइसे अवा नुंगाय दुम वाई सामिनासी चिनाव अखोय दुम वाई सामिनासी हादु लाकपनी को वाठी वारेम दी नत्रे वाठी वारेम करि ममता जावरे को सिदा नंग अदुम येंगो बको अखोय वाठी वारेम जावब्र येंगो बको अखोय दी असुम अवा नुंगाय वाई सामिना दोइनी को खुमन हायबा चिनु खुमन थोइबी से नुपा अतोपा कोइरमनी कोइरमनी ने कोना खंगलक pani hai koina mine kona khangalakpani hai asengwai karene asengmakirane khuman aidi khangde ne adagidi lembana haiba noknindra che ha hai adagi thaja na chak charabo che thaja chak chare nang charabo kainang charake jek joli hello doi jek joli na tumi hai adagi asparas na ne kainjang chabagi chabirage hai asparas ngasi aidi kangsoi na chare nangdi kainjang charake lembana aisu pakhang ne ina hu hai gare thobisana ina masana tauba se mingonda lana uraga asoiba thiba oirame hai kaino tawno wo noi sauna nu ko dumaina dum asengba kaino dum chamthongno bako sauna raga kaisum kana ba phangada sunate adai puspana mayam chegi live ती मयाम येंगबीरी अदो लाइक तौबियो हाय ओके मयाम लाइक तौसिनबियो प्लीज अदगिदी सिबराजना कैलमदगिनो हाय ऐसे कसारदगिने सिबराज से कदाइगी ओइदोइनो सोनूना योर ग्लासेस आर वेरी गुड एंड ब्यूटीफुल थैंक यू सोनू थैंक यू सो मच दगी इंदिराना चे ngasi kari henjang chage ngasi di indira kaino na chare kangsoi na chare dagi Nayapu Riram na hi hello thoina bhai hai thaja blog na lemba hi sap to birago dagi Nayapu na kaya ba name hai मेरा नाम अनुखुमन है अदगी दी सिरम कइनोम ता खंगरे अनोतो पावर याउ द बिरो अनु अनोप से पावर याउ दे असुम हादी मिट से खरा इंग बगिने बको पावर दि नतबा मिट इंधा बगिने बा दो अइना कमेंट्स पाबा से डायरेक्ट पाबा से खतंग नुंगाइते बको दो सि ग्लास से उपगा दि खतंग एंगोने नुंगाइबो तो फाव बदु दुगिने थोइना चे चक चारबो चारे थोइना नि केजांग चारके पसमबम न चे नु कै हिजांग चागे ngasiदी पसमबम कांगसोइ न चारे अदगी खुमन न चे नु खुमन थोइबी से इसै मसक थी ऐसे मसक थी हाइदुगा ऐसे साउगल्ली हाइबदुना थादो पिरमलिबा हाइ ओके दो अदु खतंग हाइबगी दमतन थादोक प्रो
ꯑꯗꯒꯤꯗꯤ ꯅꯥꯌꯥꯄꯨꯅ ꯀ꯭ꯌꯨꯠ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯈꯨꯃꯟꯅ ꯊꯣꯏꯕꯤꯁꯦ ꯅꯨꯄꯥ ꯂꯣꯟꯅ ꯀꯣꯏꯔꯝꯃꯤꯅꯦ ꯍꯥꯏꯌꯦ ꯑꯁ ꯈꯪꯗꯦꯗ ꯈꯨꯃꯟ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯣꯅꯨꯅ ꯍꯥꯏꯌꯦ ꯌꯨ ꯂꯥꯏꯛ ꯇꯨ ꯋꯦꯌꯥꯔ ꯃꯦꯀꯞ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯣꯀꯦ ꯊꯥꯖꯅ ꯍꯥꯏ ꯊꯣꯏ ꯁꯥꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯆꯅꯥ ꯔꯥꯆꯨꯅ ꯍꯥꯏ ꯌꯨ ꯑꯥꯔ ꯁꯣ ꯀ꯭ꯌꯨꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯏꯇꯥꯅ ꯍꯥꯏꯁꯦ ꯃꯇꯥꯏꯗꯤ ꯌꯨꯗ꯭ꯔꯣ ꯆꯦ ꯃꯇꯥꯏꯗꯤ ꯌꯨꯗꯔꯣ ꯀꯩ ꯍꯥꯏꯅꯣ ꯆꯦ ꯃꯇꯥꯏꯗꯤ ꯌꯨꯗꯔꯣ ꯀꯩ ꯍꯥꯏꯅꯣ ꯌꯥꯎꯗ꯭ꯔꯣ ꯍꯥꯏꯔꯣ ꯀꯔꯤ ꯃꯇꯥꯏꯅꯣ ꯍꯥꯏꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯥ ꯍꯪꯉꯤ ꯃꯇꯥꯏꯗ ꯐꯝꯕꯗꯣ ꯑꯣ ꯑꯩꯈꯣꯏ ꯗꯥꯔꯣ ꯑꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯁꯨ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯗꯥ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯆꯠꯈꯤꯅꯨ ꯑꯩꯈꯣꯏ ꯗꯥ ꯂꯥꯛꯇꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯀꯣ ꯊꯣꯏꯅ ꯍꯥꯏꯕ ꯇꯧꯈ꯭ꯔꯕꯅꯦ ꯊꯥꯖ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯑꯁꯄꯔꯁꯅ ꯅꯦꯅꯦ ꯂꯤꯂꯣꯡꯗ ꯌꯨꯝ ꯃꯩ ꯈꯔ ꯀꯟꯅ ꯊꯥꯔꯦ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡꯅ ꯍꯥꯏꯌꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯤꯅꯣ ꯑꯁꯄꯔꯁ ꯀꯔꯝ ꯀꯥꯟꯗ ꯊꯥꯕꯅꯣ ꯃꯣꯏꯁꯦ ꯌꯨꯝ ꯊꯥꯕꯁꯦ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯥꯖꯅ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯊꯣꯏꯅ ꯑꯃꯨꯛ ꯀꯩꯒꯤ ꯃꯥꯗꯤ ꯀꯧꯔꯤꯕ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯇꯧꯒꯦꯁꯨ ꯈꯟꯖꯗꯦ ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯇꯟꯖꯥ ꯉꯥꯏꯕ ꯑꯣꯏꯔꯝꯃꯦ ꯏꯅꯝꯃꯅꯁꯨ ꯃꯥꯒ ꯍꯦꯟꯅ ꯅꯛꯅꯕꯅꯤꯅ ꯑꯩꯒꯤ ꯋꯥꯁꯦ ꯑꯔꯥꯟꯕ ꯑꯣꯏꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯍꯥꯏꯌꯦꯀꯣ ꯈꯟꯗꯦ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯑꯗꯨꯅꯕꯨ ꯍꯥꯏꯁꯤꯅꯤ ꯑꯩꯅꯅꯦ ꯅꯣꯏ ꯁꯦꯡꯗꯣꯛꯅꯧ ꯐꯖꯅ ꯆꯨꯝꯊꯣꯛꯅꯧ ꯍꯥꯏꯗꯣꯀꯣ ꯑꯗꯣ ꯑꯃꯅ ꯑꯃ ꯂꯥꯟꯅ ꯈꯟꯅꯒꯅꯣꯕ ꯁꯨꯄ꯭ꯔꯤꯌꯥꯅ ꯑꯩ 10 ꯀꯩ ꯍꯥꯏꯕ ꯁꯨꯅꯤꯇꯤꯒ ꯂꯥꯏꯚ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯍꯥꯏ ꯑꯣꯀꯦ ꯂꯥꯛꯑꯣ ꯕꯦꯝꯆꯥ ꯂꯥꯛꯑꯣ ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯆꯪꯉꯛꯀꯦꯕꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏ ꯊꯣꯏꯕꯤꯁꯦ ꯂꯣꯟꯅ ꯀꯣꯏꯔꯝꯃꯤꯅꯦ ꯈꯪꯍꯧꯀꯣ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒꯤꯗꯤ ꯀꯟꯐ꯭ꯌꯨꯁꯅ ꯀꯩ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯦ ꯑꯗꯨꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯆꯥꯎꯃꯟ ꯈꯔꯦ ꯑꯅꯣꯞꯇꯣ ꯍꯥꯏ ꯈꯔ ꯆꯥꯎꯕ ꯎꯞꯄꯤꯅꯦ ꯈꯔ ꯆꯥꯎ ꯃꯩ ꯆꯠꯈꯔꯦ ꯑꯗꯒꯤꯗꯤ ꯀꯗꯥꯏ ꯆꯠꯈꯔꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯂꯥꯛꯑꯦ ꯆꯦ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯦꯅꯥ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯈꯨꯃꯟꯅ ꯊꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯃꯝꯕꯅꯕꯨ ꯍꯦꯟꯅ ꯐꯩꯌꯦ ꯑꯗꯣ ꯁꯤ ꯊꯥꯔꯛꯇꯕꯅꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯐꯕꯗꯧꯅ ꯇꯧꯋꯤ ꯁꯤꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯁꯤꯅ ꯐꯔꯦ ꯈꯨꯃꯟꯅ ꯍꯥꯏꯌꯦ ꯊꯣꯏ ꯃꯉꯣꯟꯗ ꯍꯪꯕꯤꯌꯨ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯅ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯟꯐ꯭ꯌꯨꯁꯅ ꯋꯥꯎ ꯍꯥꯏꯔꯦ ꯑꯗꯩ ꯊꯣꯏꯅ ꯅꯣ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯁꯄꯔꯁꯅ ꯍꯧꯖꯤꯛ ꯍꯥꯏ ꯑꯣ ꯍꯧꯖꯤꯛ ꯊꯥꯔꯤꯔꯣ ꯑꯗꯨꯝ ꯀꯌꯥꯝ ꯃꯩ ꯊꯥꯈ꯭ꯔꯒꯦ ꯑꯁꯄꯔꯁ ꯗꯤꯌꯥꯅ 10 ꯂꯥꯏꯛ ꯗꯟ ꯑꯅꯨ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯗꯤꯌꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯍꯥꯏꯕ ꯑꯣꯟ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯁꯦꯡꯗꯣꯛꯂꯁꯨ ꯃꯥꯒꯤꯗꯤ ꯑꯃ ꯂꯩꯔꯕꯅꯦ ꯑꯩꯒꯨꯝꯕ ꯇꯧꯗꯕꯤ ꯑꯃ ꯑꯐꯕꯤ ꯑꯃ ꯂꯩꯔꯕꯅꯦ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯒꯦꯀꯣ ꯍꯥꯏꯌꯦ ꯃꯦꯔꯤꯅꯥꯅ ꯕꯨꯡꯅ ꯅꯍꯥꯟ ꯄ꯭ꯔꯦꯡ ꯇꯧꯕꯗ ꯅꯪꯅ ꯀꯞꯄꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯑꯅꯨ ꯌꯥꯝ ꯍꯩ ꯄ꯭ꯔꯦꯡ ꯊꯦꯡꯛ ꯌꯨ ꯅꯗꯤꯌꯥꯅ ꯊꯥꯖ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯅꯥꯁꯤꯡꯅ ꯂꯥꯛꯑꯦ ꯆꯦ ꯑꯩꯁꯦ ꯑꯦꯜꯕꯤ ꯇꯧꯔꯝꯃꯤ ꯅꯦꯠ ꯂꯣꯏꯈꯤꯅ ꯃꯊꯟꯇ ꯆꯞꯈꯔꯦ ꯌꯥꯝ ꯋꯥꯅ ꯀꯃꯦꯟꯁ ꯄꯤꯔꯩꯃꯤ ꯂꯩꯅ ꯁꯨꯝ ꯂꯩ ꯍꯥꯏ ꯑꯣ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯥ ꯑꯦꯜꯕꯤ ꯇꯧꯕ ꯑꯩ ꯆꯪꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯁꯅꯥ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯉꯁꯤ ꯑꯩ ꯆꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨꯅꯦ ꯕ꯭ꯂꯥꯎꯁ ꯑꯃ ꯂꯣꯏꯁꯟꯕꯀꯣ ꯍꯌꯦꯡ ꯄꯤꯒꯗꯕ ꯑꯗꯨ ꯀꯟꯅ ꯂꯣꯏꯅꯕ ꯂꯥꯛꯅꯕꯗ ꯆꯪꯍꯧꯗ꯭ꯔꯦ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯑꯗꯒꯤ ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯡ ꯊꯥꯛꯅ ꯑꯃꯨꯛ ꯇꯧꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯅꯦ ꯆꯪꯍꯧꯗ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯌꯦ ꯚꯥꯏ ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯔꯤꯁꯦ ꯄꯨꯛꯆꯦꯜ ꯈꯪꯅ ꯇꯤꯟꯅꯕꯅꯦ ꯅꯪ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯌꯦ ꯗꯁꯄꯔꯁꯅ ꯀꯩ ꯍꯥꯏꯕ 4 ꯃꯔꯤꯈꯛ ꯊꯥꯈ꯭ꯔꯦ ꯍꯥꯏ ꯃꯥꯜꯂꯦꯅꯦ
Diana Thoi hai hai khumana che nu khuman aina koiriba nupi che anu khuman aina koiriba nupi se YouTuber nupi ni hojai gi hai nang se ngahak lai da nupi sinba nupa oira jani bo ngahak lai ga ama wahai ama khak nungai na draga nupi mamu sinba wahai mamu nungai na draga nupi mamu sinba adu jabra ne nusiba haiba da du jade ko nusiba haiba se nusiba ni tongan bani ko nang ida nusiba natre ita na haye che kai thabak tauge haye aise thabak ti taude ko aise tailor tawe tailor khogi keno gi ladies tailor tawi ba ko aise jo jum na jum tau bane aduga thabak government gi service ti taude haiba tare laibak ta leitra bani na taudre adagidi mai ga chanadre hai okay chanadre sanu ai khali ai ne keno to comment se paba nungai na bagi upane ba ko ai gi spec se keno gi nati ba phaja bagi nati ba ko chanadre su kisum kai di ba ko dagidi aing bi na che ai lage chak charabo aing bi chak chare nang di charabo kainang charake jerina na che na wa ngang ba se yamna nungai icham chamna yamna chamme chamjai che hai ba ko thank you no me amna ina ngang ba se jam nusina tabi ba do isam harawi ko adagi thona jam piai nu na che chak charabo hai chare piai nu nang di charabo kainang charake dagidi khuman na sana ibema thoibi sanaga break up oire aduna amu nangonda mul haurage ko hai aduga gidi posambam na hoi he khuman nangsu du phaudi kaino nang tawrido hai phudana tawri mi khuman ja ina ta le ma phajana phudaga da mi aina nupi jamna hongdo hongjin tawba heibraibu ngai Diana Thoi sap tauna si aisu taurake thoibi sanana inama ai mana laledi hairoi adubu aisu lande lankidabra na khalle khangdre iraldi pirambanina aina lanba tare dana hai adune maran piraga nangoda khogi maran pisalaga mana mamai leiraga chenbagi phibam tawragadi ma lanba ta doine ko do lansu landabada maran sijalamaga chenbadudi ma cheningbagi ne ba adagi nandi na hai chenu kai mathel charage hai nandi ngasi se kangsoi na chare ado ai gelbi da lapi bagi thank you so much nandi kenyang charake mangal guru mayum la e ichi hai welcome mangal nang kenyang charake mangal welcome puspana hai ngai hak mangluraga chana bigi live su yaurure chanbigi hai ra chanbigi live su yaurure che masu changlak kani hai bane hai okay chanbi live pung kya dagi thabano khangde ai changhaudre mangonda su ado ma loiraga changakani soidana engonda asparas na hojik manipur da cookie ama bo leihan loi cookie tumna hatkane hai adune asparas thona legadabane ko kasardagi nasena thona nanena thona happy ibui passing mayam da ko thona hanba yade thona legadabani thona jam pi ayuna chare kobi hai ado di posambam na chenu ngasidi blog lakido aina nahan haiba aigi inamado hai khange khange kaino da natra kai jakhare comments piraune nena saikomna chenu kai mathel charage tahaudre haye nena ngasi je kangsoi na chare buko ado nandi kenyang charake itana ai tumurage good night che hai okay good night sweet dream ado igidi aying bina aisu chare kangsoi thongba hai adaidi ai khana se kenam to adagidi thonajam piainuna chegi fb kamaina hange hai aigi fb da anuprada singha haina leibani ko ne khumanna che posambam thoibi thamoi nungda wa phumbi oiramle luhongbagi matam lepkani lepki manle wari hanguba
mi atopa mina hairei se hai kai thoibi gi kari haiba luhomba gi matam lepam numi lepam me haira kai haino khuman dagi word na kai haiba kuireda udaba sister se hai thank you word knowing aisu asigi kaino se word knowing se mamang da lakhre ko mamang no comment jam la mama le ko aisu ningsange ado aigi LB da lapibagi thank you so much thank you adai bungi tho thang na khuman nang bubon da lai ning lu bana phani natradi chei laglani hai khuman ning thau nangona akhoi da bungna chei laglani nang bubon da lai ning lu bo haire saure akhoi da bungna dagidi kya ba share singhana kaino simana haire sibo thoibisana na haiba inama tumurage ai haye thoibisana layu nuaite ba nang loi bhau jaw da de nuaite mi layu haba thoi ning thauja na haiba iche ibai di hai ibai lai ma thaba katang kalle buko adugi thabak suri ngatang lerega ma tholani ma jaw doine mangal guru memna iche kangsoi iche hoigi di kari mathel charage mangal isu kangsoi na chare ya sang chap mana re ko khoini adagidi mangal na iche gi live nongmagi yenghoda di nungai taba ma phawe iche thank you so much mangal aisu chinaw mayam ga wari ngak sanaje ge la ini buko aisu nungai te ba chinaw mayam ga nongmagi wari watai kamai tauba wari watai sana hoda di nungai te ba adudugi la ini aisu thoibi sanana da mangal kai hinjang chage han haire dagi nandi blog na ai kangsoi chaye haye okay mayam asida nandi blog haina changai se mayam na please support osin biyo ma channel pai bane bako ado mayam na support tawdaba taragadi topsin biro connect leitaba taraga su lesson biro aduni mayam nandini blog se mayam support to biyo ko posambam na nandini blog ne chenu hai okay posambam ai support tawgre ko adagi mangal guru mem na head ma kai haba machel aina hai kaino head head kai haba machel aina hai khradudi o hai khradudi haiba masal aina hai khradudi haiba thoibisana na haiba kaure dabung kappada hai kano kai kapino thoibisana talle he nang dumai kapadi adagidi PI nuna haiba che aigi channel yengdrabro hai handak se ai kaino kaya sangma ngamdebo ko PI nu changake soidana changake bako ado thoibisana na haiba da mangal haiba sigre da mangal haiba soigare o da mangal haiba soigare haiba de khuman haiba che nu khuman chummi luhongbagi matam lepkhare hairei hai asema kirane thoibisana nang luhongba matam lepabane de susikanta na haiba LB tage ai lakchare hai adogidi okay welcome susikanta ai LB de lapi bagi thank you so much pasamam na mayam nandini blog pu support to biu ko mayam puna ma nandini gi blog support to sin biyo doidi khumana kai haiba nangsu ngasidagi live ta lakba yaroi hai kanada haiba khumana na lago LB da lakpa jaro ya kanada no asparasa ne isor ningbiu kuki tumna hatpa chatkane hai hoi asparas ado jamna haina singna chatpagi mathau tai ko adum sauning bani haidana khulai ma paraga hekta chasanba du sujade ko akoi jamna singbagi su mathau tai natrane budhi losing koi su leina kamai tauba haibase akoi khana naga tauba mathau tai aduna thauna su leisi gyan su leisi adugagidi amuk dagidi ichen naupa amuk tumage mayam good night okay mangal tumo hayeng mu ngana hagotoi niko aduna tumo good night sweet dream adai binsona chak charabo iche chare nangdi charabo kainang chage mi taru katang ai gre kaina to isibo adagidi PI na iteidi kai chat khare che hai itei la itei nak ta sigala ko dai nandina hai kuki pumna mak tum na sikhro hai sini hai dala mi taru katang ai gre mi Lạc nhé. lai jam mama bo ngal hanjira Dạ. ha
ꯌꯥꯔꯦꯕ ꯌꯥꯝ ꯃꯝꯃꯝꯃꯕ ꯈꯪꯗꯦꯗ ꯁꯤ ꯉꯥꯜꯂꯤ ꯁꯤ ꯃꯝꯃꯝꯃꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯒꯤ ꯊꯣꯛꯂꯛꯅꯤ ꯅꯪ ꯆꯠꯈ꯭ꯔꯦꯅꯦ ꯅꯦꯠꯁꯦ ꯆꯞꯄꯦ ꯅꯪ ꯄꯥꯎ ꯁꯨꯝ ꯄꯥꯎ ꯁꯤꯒ ꯂꯥꯛꯇꯔꯦ ꯑꯣ ꯈꯨꯗꯥ ꯀꯃꯥꯏꯅ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯠꯁꯦ ꯇꯣꯉꯥꯟꯅ ꯊꯥꯟꯕꯤꯌꯣꯕ ꯅꯨꯡꯉꯥꯏꯇꯦ ꯄꯩꯁꯥ ꯍꯥꯞꯆꯟꯒꯦ ꯇꯧꯅꯤ ꯀꯣꯃꯦꯁ ꯂꯥꯛꯇꯦ ꯀꯗꯥꯏꯅꯣ ꯀꯣꯃꯦꯁ ꯂꯥꯏꯠ ꯊꯥꯜꯂꯣ ꯃꯝꯃꯦ ꯂꯣꯏꯔꯦꯅꯦ ꯑꯃꯨꯛ ꯀꯔꯟ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯑꯩ ꯂꯩ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯅꯟꯗꯤ ꯆꯠꯈꯤꯅꯨ ꯂꯩꯌꯨꯀꯣ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠ ꯃꯥꯜꯂꯦꯕꯣ ꯇꯧꯔꯤꯁꯦ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤꯁꯅꯥꯒ ꯈꯨꯃꯟꯒꯁꯦ ꯇꯜꯂꯦ ꯑꯣꯏꯕ ꯑꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯉꯔꯥꯡꯒꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯉꯁꯤꯅ ꯑꯃꯨꯛ ꯀꯥꯏꯅꯔꯦ ꯅꯨꯄꯥ ꯂꯩꯔꯝꯃꯦ ꯅꯨꯄꯤ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ ꯇꯧꯔꯤꯁꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯅꯪ ꯁꯤꯗ ꯂꯩꯖꯗꯕ ꯐꯅꯤ ꯁꯣꯝꯗ ꯂꯥꯛꯑꯕꯅꯤ बता दे क्या लकीरों में लिखा हमने तो ꯃꯤ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯅꯪ ꯀꯣꯏꯔꯨꯕ ꯑꯗꯒꯤꯗꯤ ꯑꯁꯄꯔꯁꯅ ꯍꯥꯏꯕ ꯀꯀꯥ ꯀꯩꯗꯧꯔꯒꯦ ꯅꯦꯅꯦ ꯁꯨꯝꯈꯥꯡ ꯅꯤꯡꯗꯅ ꯇꯧꯕꯅꯦ ꯁꯥꯎꯕꯤꯒꯅꯨꯀꯣ ꯅꯦꯅꯦ ꯍꯥꯏ ꯂꯥꯏꯞ ꯌꯥꯝ ꯑꯗꯒꯤ ꯋꯥꯠꯂꯦꯗ ꯄꯨꯁꯄꯥꯅ ꯀꯩꯕꯥ ꯂꯥꯏꯐꯁꯦ ꯃꯌꯥꯝꯒꯤꯅꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯁꯦ ꯅꯣꯏ ꯃꯁꯦꯜ ꯇꯣꯉꯥꯟꯅ ꯁꯥꯟꯅꯔꯣ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯀꯣꯃꯦꯟ ꯄꯥꯔꯧ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯟꯗꯤꯅ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯅꯟꯗꯤꯅꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯃꯨꯅꯨꯕꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯅꯟꯗꯤꯅꯤꯒ ꯄꯣꯠꯁꯝꯕꯝꯒ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯏꯅꯛ ꯅꯛꯏ ꯅꯛꯑꯦꯔꯥ ꯅꯟꯗꯤꯅ ꯊꯅꯥ ꯂꯩꯗꯣꯒꯅꯤ ꯑꯩꯈꯣꯏ ꯗꯥ ꯈꯪꯉꯤ ꯔꯦꯟꯇ ꯃꯌꯥꯝ ꯂꯥꯏꯛ ꯈꯪꯉꯤ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯩ ꯋꯥꯏ ꯁꯣꯅꯤꯌꯥꯅ ꯆꯦ ꯑꯅꯨ ꯑꯩ ꯃꯅꯤꯄꯨꯔꯗꯩꯅꯦ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯦ ꯑꯩꯒꯤ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟꯁꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍꯥ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯁꯣꯅꯤꯌꯥ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯑꯩ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯏꯁꯥ ꯈꯪꯗ꯭ꯔꯤꯕ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯨꯡꯗ ꯐꯥꯎꯕ ꯁꯤꯒꯤ ꯋꯥꯔꯤ ꯅꯣꯡꯇ ꯁꯥꯟꯅꯗ꯭ꯔꯦ ꯅꯪꯅ ꯑꯍꯦꯟꯕ ꯄꯥꯝꯂꯒ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯇꯥꯅꯤꯡꯗꯗꯤ ꯇꯨꯝꯃꯨꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯐꯠꯇꯦ ꯑꯗꯣ ꯈꯨꯃꯟ ꯅꯪ ꯀꯩꯅꯣ ꯇꯧꯒꯅꯣꯕ ꯑꯦꯜꯕꯤꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯣꯟ ꯁꯨꯃꯥꯏꯅ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯣꯏꯁꯤꯀꯣ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗ ꯑꯣꯏꯅ ꯉꯥꯡꯅꯔꯁꯦꯕ ꯋꯥꯍꯩꯗ ꯑꯣꯏꯅ ꯉꯥꯡꯅꯁꯦꯕꯀꯣ ꯑꯗꯣ ꯄꯣꯠꯁꯝꯕꯝꯅ ꯑꯩꯈꯣꯏ ꯏꯄꯟꯒꯤ ꯃꯃꯧꯅꯤ ꯆꯦ ꯍꯥꯏ ꯑꯣ ꯄꯣꯠꯁꯝꯕꯝꯅ ꯅꯟꯗꯤꯅꯤꯒꯤ ꯃꯀꯨꯕꯣꯛꯀ ꯑꯩꯈꯣꯏ ꯄꯄꯥ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯍꯥꯏ ꯈꯨꯃꯟ ꯅꯣꯏꯒꯤ ꯁꯨꯃꯥꯏꯅ ꯈꯟꯅꯕꯒꯤ ꯋꯥꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯅꯣꯏ ꯃꯁꯦꯟ ꯁꯥꯟꯅꯕꯅꯗꯤ ꯐꯩꯌꯦꯅ ꯑꯩꯅꯁꯨ ꯈꯜꯂꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯁꯦ ꯑꯗꯣ ꯅꯨꯕꯥꯅꯤꯒꯤ ꯃꯔꯛꯇꯅꯦ ꯑꯩꯅ ꯈꯟꯖꯕꯗꯅꯦ ꯍꯥꯏꯗꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯑꯣꯏꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯅꯣꯏꯅꯤ ꯐꯖꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯒ ꯁꯦꯡꯗꯣꯛꯅꯔꯣ ꯆꯨꯝꯊꯣꯛꯅꯔꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯤ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯍꯟꯕꯁꯤꯁꯨ ꯑꯗꯨꯝ ꯐꯖꯗꯦꯅꯀꯣ ꯀꯔꯤꯅꯣꯗꯣ ꯐꯖꯗꯦꯗꯅꯀꯣ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯣ ꯀꯃꯦꯟꯗꯣ ꯑꯩꯈꯣꯏꯅ ꯄꯥꯏꯊꯣꯛꯇ꯭ꯔꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯗ꯭ꯔꯦꯗꯅ ꯑꯗꯣ ꯃꯣꯏ ꯑꯅꯤꯗ ꯁꯨꯝ ꯄꯥꯎꯗꯣ ꯐꯥꯎꯅꯖꯔꯅꯦꯕ ꯀꯃꯦꯟꯗ ꯑꯗꯨꯅꯦꯕ ꯑꯗꯣ ꯅꯣꯏꯅꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦꯕ
misunderstanding ꯆꯠꯄ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯕ꯭ꯔꯅꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏ ꯅꯪ ꯈꯪꯗꯦ ꯍꯥꯏ ꯈꯨꯃꯟꯅ ꯍꯥꯏꯁꯦ ꯈꯨꯃꯟꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯗꯤ ꯁꯦ ꯐꯥꯒꯤ ꯇꯥꯔꯅꯦꯕ ꯅꯣꯏꯅꯤ ꯋꯥꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯄ꯭ꯔꯦꯡꯅꯦ ꯍꯥꯏ ꯅꯣꯏꯅꯤ ꯅꯪꯅ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯣ ꯍꯥꯏꯁꯦ ꯍꯥ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯁꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯆꯦꯅꯨ ꯈꯨꯃꯟ ꯅꯣꯏꯇ ꯄ꯭ꯔꯦꯡ ꯇꯧꯒꯗ꯭ꯔꯣ ꯍꯥꯏꯁꯦ ꯋꯥꯏꯅ ꯇꯧꯔꯒ ꯇꯧꯔꯝꯃꯤꯅꯤꯁꯦ ꯁꯦ ꯋꯥꯏꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯄꯨꯁꯄꯥꯗꯣ ꯁꯥꯎꯟ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯈꯨꯃꯟꯅ ꯆꯩꯕꯗꯩ ꯋꯥꯏꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯁꯤ ꯇꯧꯔꯝꯃꯤꯅꯤ ꯌꯦꯡꯉꯨꯁꯦ ꯄꯨꯁꯄꯥ ꯅꯪ ꯂꯩꯔꯤꯕꯣ ꯈꯨꯃꯟꯅ ꯇꯧꯔꯤꯗꯣ ꯄ꯭ꯔꯦꯡꯅꯦ ꯍꯥꯏꯌꯦ ꯃꯌꯥꯝꯗ ꯊꯣꯏꯕꯤꯁꯅꯥꯅ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯏꯅꯝꯃꯒ ꯗꯗꯥꯒꯗ ꯄ꯭ꯔꯦꯡ ꯇꯧꯁꯦꯅ ꯁꯤꯟꯕꯅꯦ ꯀꯥꯏꯁꯨ ꯑꯦꯜꯕꯤꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯁꯜꯂꯤ ꯍꯥꯏꯕ ꯁꯤꯕꯨ ꯀꯩꯗ ꯇꯧꯔꯤꯁꯤꯕꯣ ꯃꯕꯥꯅꯤꯗꯅ ꯁꯤꯔꯦꯅ ꯇꯧꯔꯤꯁꯦ ꯑꯅꯤꯁꯦ ꯄꯨꯗꯅꯀꯣ ꯈꯨꯃꯟꯅ ꯄ꯭ꯔꯦꯡ ꯁꯛꯁꯦꯁ ꯀꯥꯏꯅ ꯇꯧꯐꯤꯒ ꯄꯤꯔꯒ ꯄꯥꯏꯔꯒ ꯇꯧꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯃꯥ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯈꯨꯃꯟꯅ ꯍꯥꯏꯕ ꯍꯥ ꯍꯥ ꯀꯩ ꯍꯥꯏꯕ ꯄꯥꯂꯤꯡꯅꯦꯅ ꯀꯩ ꯍꯥꯏꯅꯣꯅꯦ ꯄ꯭ꯂꯥꯅꯤꯡ ꯄ꯭ꯂꯦꯅꯤꯡꯅꯤ ꯍꯥꯏꯕ ꯄꯣꯠꯁꯝꯕꯝꯅ ꯁꯩꯇꯕꯣ ꯑꯩꯗꯤꯕ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯂꯩꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯅ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯈꯪꯉꯦ ꯉꯁꯤꯗꯤ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯨꯃꯟꯗ ꯑꯩ ꯉꯥꯡꯉꯤꯅꯤ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯗꯣ ꯍꯧꯒꯠꯂꯛꯄꯗꯩ ꯑꯩꯅ ꯈꯨꯃꯟꯗꯣ ꯉꯥꯡꯉꯤꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒ ꯅꯟꯗꯤꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯍꯩꯔꯦꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕꯩꯔ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯤꯗꯣ ꯑꯩꯁꯦ ꯈꯨꯃꯟꯗ ꯁꯥꯎꯅꯤꯡꯉꯤꯅꯦꯕ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯅꯪ ꯅꯪꯅ ꯇꯨꯝꯃꯨꯔꯣ ꯅꯪꯅ ꯍꯥꯏꯔꯒ ꯇꯨꯝꯃꯨ ꯍꯥꯏꯔꯒ ꯇꯨꯝꯒꯗ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯏꯆꯦꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯗꯅ ꯂꯥꯛꯂꯤꯅꯤ ꯌꯦꯡꯅꯤꯡꯗꯅ ꯂꯥꯛꯂꯤꯅꯤ ꯅꯣꯏ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏ ꯑꯗꯣ ꯄꯨꯁꯄꯥ ꯃꯣꯏꯅꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯁꯟꯕ ꯑꯣꯏꯔꯝꯃꯦꯀꯣ ꯃꯣꯏꯅꯤ ꯀꯥꯏꯅꯔꯦ ꯑꯗꯨꯗꯨ ꯀꯥꯏꯅ ꯉꯔꯥꯡꯇ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯔꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯁꯤꯕꯨ ꯑꯩꯁꯨ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯩꯗꯣ ꯑꯩ ꯋꯥꯔꯤ ꯁꯨꯅꯗ꯭ꯔꯤꯕꯣ ꯃꯔꯝ ꯂꯩꯕꯅꯅꯤꯀꯣ ꯔꯣꯃꯤꯇꯥꯁꯤꯡꯅ ꯏꯆꯦ ꯕꯥꯏ ꯑꯩꯁꯨ ꯂꯥꯛꯑꯦ ꯔꯣꯃꯤꯇꯥ ꯋꯦꯜꯀꯝ ꯑꯗꯨꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯁꯤꯔꯦꯗ ꯀꯞꯄ ꯁꯥꯔꯒ ꯁꯣꯝꯗ ꯅꯣꯛꯄꯗ ꯅꯣꯏ ꯊꯨꯡꯅꯈꯤꯕꯣ ꯅꯥꯀꯣ ꯊꯨꯡꯅꯔꯒ ꯂꯨꯍꯣꯡꯉꯒ ꯑꯩ ꯈꯨꯃꯟ ꯁꯤꯗ ꯂꯥꯛꯈꯣ ꯅꯤꯡꯊꯧꯅ ꯅꯥꯀꯣ ꯅꯣꯏꯅꯤ ꯐꯨꯊꯒꯦ ꯄꯨꯁꯄꯥ ꯅꯥꯀꯣ ꯁꯥꯎꯅꯨꯀꯣ ꯑꯗꯩ ꯁꯨꯗꯤꯞꯇ ꯁꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯨꯗꯤꯇꯥ ꯁꯨꯗꯤꯞꯇꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯇꯩ ꯍꯪꯉꯔꯣꯏ ꯂꯣꯏꯔꯦ ꯃꯁꯤꯅ ꯑꯔꯣꯏꯕ ꯀꯃꯦꯟꯅꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯀꯃꯦꯟꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯃ ꯂꯣꯏꯔꯕꯅꯤ ꯁꯨꯗꯤꯞꯇ ꯁꯤꯔꯦꯕꯣ ꯃꯥꯏ ꯍꯣꯏ ꯋꯥꯔꯤ ꯇꯥꯎ ꯍꯣꯏ ꯀꯥꯂꯤ ꯃꯟꯗꯤꯔꯒꯤ ꯃꯥꯏꯛꯇꯣ ꯆꯪꯉ ꯂꯥꯎꯒꯦ ꯂꯥꯎꯔꯛꯑꯣ ꯍꯩ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯃꯨꯅꯨꯕꯤ ꯆꯥꯒꯦ ꯇꯨꯝꯈ꯭ꯔꯕ ꯅꯟꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯁꯄꯥ ꯁꯥꯎꯅꯨꯀꯣ ꯅꯟꯗꯤ ꯇꯨꯝꯈ꯭ꯔꯦ ꯏꯆꯜ ꯑꯁꯦꯡꯕ ꯈꯨꯃꯟꯒ ꯉꯁꯤ ꯀꯩꯅꯣꯒꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯨꯔꯥ ꯑꯩ ꯈꯟꯗꯦꯕ ꯉꯁꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯅꯔꯤꯁꯦ ꯃꯣꯏꯅꯤꯁꯤꯕꯨ ꯍꯥꯏꯅ ꯅꯟꯗꯤꯅ ꯇꯨꯝꯈ꯭ꯔꯦ ꯆꯠꯂꯦ ꯔꯣꯃꯤꯇꯥꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯨꯗꯤꯞꯇꯥ ꯅꯣꯛꯊꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯣꯜ ꯁꯨꯅꯔꯝꯗꯤ ꯅꯣꯛꯂꯛꯇꯣꯏꯕ ꯑꯗꯨꯅꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯄꯉꯥꯡ ꯀꯔꯤꯕ ꯄꯪꯉꯤꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯀꯃꯥꯏ ꯊꯥꯖꯗꯣꯏꯅꯣ ꯅꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯤ ꯊꯥꯖꯒꯗ꯭ꯔꯅꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯈꯟꯒꯗ꯭ꯔꯅꯦ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯍꯥꯏ ꯀꯧꯔꯛꯑꯅꯨ ꯈꯨꯃꯟ ꯑꯩꯉꯣꯟꯗ ꯅꯩꯔꯣ ꯆꯦꯟꯅꯨ ꯀꯥꯏꯅ ꯄ꯭ꯔꯦꯡꯇꯣ ꯑꯩ ꯇꯦꯟꯁꯟ ꯂꯥꯛꯑꯗꯨꯅ ꯍꯥꯏꯒꯠꯂꯨꯔꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯨꯗꯛꯇ ꯔꯤꯚꯦꯟꯁ ꯇꯧꯔꯛꯎꯔꯣ ꯑꯩ ꯔꯤꯚꯦꯟꯁ ꯇꯧꯔꯛꯑꯣ ꯍꯥꯏꯔ ꯅꯣꯏꯅꯤ ꯃꯊꯛꯇ ꯊꯥ 3 ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣꯏ ꯔꯤꯚꯦꯟꯁ ꯂꯧꯕ ꯍꯩꯕꯅꯦ ꯁꯤ ꯃꯤꯁꯦ ꯑꯩꯈꯣꯏꯗꯤ ꯔꯤꯚꯦꯟꯁꯅꯦꯕ ꯗꯕꯜ ꯕꯣꯅꯥꯁ ꯍꯥꯞꯄꯒ ꯇꯧꯔꯛꯇꯣꯏꯅꯦ ꯑꯩꯗꯤ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯕꯤꯄꯤ ꯋꯥꯡꯕꯩ ꯋꯥꯅꯤꯍꯦ ꯅꯣꯏ ꯑꯅꯤꯒꯤ ꯊꯣꯏꯕꯤ ꯌꯥꯏ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦ ꯑꯩꯗꯤ ꯈꯨꯃꯟꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯦꯕ ꯈꯨꯃꯟꯁꯤꯗ ꯕ꯭ꯔꯦꯟꯅ ꯍꯥꯏ ꯑꯩ ꯊꯣꯏꯕꯤꯁꯅꯥꯗ ꯊꯣꯏꯕꯤꯁꯅꯥꯅ ꯅꯠꯇꯕ ꯈꯨꯃꯟꯗ ꯁꯥꯎꯅꯤꯡꯉꯤꯕ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯃꯩ ꯇꯥꯔꯦ ꯑꯗꯨꯅꯦꯕ ꯉꯁꯤꯒꯤ ꯑꯗꯨꯅꯦ ꯂꯥꯏꯐ ꯍꯥꯏꯕ ꯃꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯁꯟꯗꯅ ꯑꯩꯈꯣꯏꯅꯤꯗꯁꯨ ꯑꯣꯏꯔꯝꯃꯣ ꯍꯦ ꯃꯣꯏ
ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯉꯁꯤꯅꯦ ꯈꯨꯗꯛꯇ ꯀꯩꯅꯣ ꯅꯦꯠ ꯄꯦꯛ ꯍꯥꯜꯂꯤꯃꯤ ꯁꯣꯟꯗꯁꯨ ꯀꯩꯅꯣ ꯋꯥꯏꯐꯥꯏ ꯁꯝꯃꯤꯅꯤ ꯇꯧꯔꯤꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯅꯦꯠ ꯊꯥꯖꯤꯜꯂꯤꯁꯦ ꯄ꯭ꯔꯦꯡꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯁꯨ ꯇꯧꯁꯜꯂꯦ ꯍꯥꯏꯕ ꯃꯣꯏꯅ ꯄ꯭ꯔꯦꯡꯁꯦ ꯎꯝ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯥꯏꯅ ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯄꯣꯛꯍꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯖꯥꯏ ꯑꯅꯨ ꯖꯥꯏ ꯅꯣꯏꯗꯤ ꯖꯥꯏ ꯈꯨꯃꯟꯗ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯌꯦꯡꯅꯤꯡꯕꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯁꯨ ꯀꯩ ꯋꯥꯡꯕ ꯌꯥꯎꯔꯕꯣ ꯍꯥꯏ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯌꯥꯔꯦꯁꯤꯔꯣ ꯏꯕꯥꯏꯒꯤꯁꯦ ꯄꯨꯁꯄꯥ ꯀꯦꯁꯅ ꯁꯥꯎꯗꯦ ꯊꯣꯏꯕꯤꯁꯅꯥ ꯕ꯭ꯔꯦꯟꯅ ꯅꯁꯛꯇꯨꯒ ꯊꯦꯡꯀ꯭ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯑꯗꯩ ꯃꯥꯏꯛꯅ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯔꯥꯖꯂꯛꯁꯃꯤ ꯋꯦꯜꯀꯝ ꯇꯧꯔꯥꯡꯕꯝꯅ ꯀꯩꯕ ꯇꯧꯔꯥꯡꯕꯝ ꯀꯦꯜꯇꯤꯅ ꯀꯩꯕ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯍꯦꯜꯂꯣ ꯅꯤꯀꯤ ꯁꯤꯡꯅ ꯍꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯁꯦꯡꯕ ꯉꯁꯤꯒꯤꯁꯦ ꯑꯩ ꯄ꯭ꯔꯦꯡꯅꯦ ꯍꯥꯏꯅ ꯁꯨꯡꯈꯟ ꯈꯟꯗꯦꯀꯣ ꯑꯩ ꯀꯣꯛꯁꯤꯗ ꯍꯣꯝ ꯉꯁꯥꯏ ꯍꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯒꯅꯦ ꯏꯅꯝꯃ ꯁꯨꯃꯥꯏꯅ ꯃꯦꯁꯦꯁ ꯊꯥꯔꯛꯄꯗꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯑꯩꯅ ꯈꯨꯗꯛꯇ ꯑꯩꯅ ꯄ꯭ꯔꯤꯟꯁꯇ ꯀꯣꯜ ꯇꯧꯕꯅꯦꯕ ꯇꯧꯕꯗꯨꯗ ꯄ꯭ꯔꯤꯟꯁꯅ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯦ ꯏꯆꯦ ꯑꯩ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯂꯥꯛꯀꯦ ꯑꯦꯜꯕꯤꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯍ꯭ꯋꯥꯝꯅ ꯑꯗꯨꯗꯗꯤ ꯃꯥ ꯍꯦꯜꯂꯣ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦꯕ ꯉꯁꯥꯏꯁꯦ ꯅꯤꯀꯤ ꯁꯤꯡꯅ ꯕꯤꯛ ꯐꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯇꯣꯛꯑꯣ ꯑꯝꯇ ꯏꯅꯝꯃꯒ ꯗꯥꯒꯅ ꯅꯆꯜ ꯀꯌꯥꯝ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯁꯣꯔꯤ ꯔꯣꯃꯤꯇꯥ ꯁꯤꯡꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯕꯥꯏ ꯀꯩꯅꯣ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯅ ꯃꯥ ꯂꯥꯛꯏꯁꯦ ꯔꯣꯃꯤꯇꯥ ꯀꯩꯅꯣ ꯂꯥꯛꯄꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯁꯤꯕꯣ ꯇꯝꯅ ꯉꯥꯏꯍꯥꯛ ꯂꯩꯌꯨꯗꯅ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯡꯀꯤ ꯆꯤꯡꯈꯠꯂꯗꯨꯕꯨ ꯔꯣꯃꯤꯇꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯉꯥꯏꯈꯣꯍꯦ ꯔꯣꯃꯤꯇꯥ ꯅꯪꯕꯨ ꯕ꯭ꯂꯥꯡꯀꯤ ꯆꯤꯡꯈꯠꯂꯗꯨ ꯈꯨꯔꯨ ꯌꯧꯔꯝꯈꯤꯔꯣꯏꯅꯦ ꯅꯪꯕꯨ ꯀꯩꯅꯣ ꯆꯨꯝꯂꯛꯄꯒ ꯅꯤꯡꯊꯝꯊꯥꯁꯦ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯅꯤꯡꯊꯝꯊꯥꯁꯦ ꯅꯨꯡꯊꯥꯡ ꯁꯥꯡꯕꯅꯤ ꯀꯩꯅꯣ ꯍꯣꯔꯦꯟ ꯄꯨꯡ 12ꯗ ꯇꯨꯝꯃꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯗꯩꯗꯤ ꯕ꯭ꯔꯦꯟꯅ ꯀꯩꯕ ꯑꯣꯏꯌꯦ ꯋꯥꯝꯅ ꯕꯤꯒꯦꯁ ꯐꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk ꯌꯨ ꯈꯨꯃꯟ ꯊꯦꯡk ꯅꯤꯡꯊꯧꯅ ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯊꯣꯏꯕꯤ ꯏꯕꯥꯏꯒꯤ ꯔꯤꯚꯦꯟꯁꯁꯦ ꯑꯦꯛꯁꯦꯞ ꯇꯧꯔꯁꯤꯔꯣ ꯍꯥꯏ ꯅꯤꯀꯤ ꯁꯤꯡꯅ ꯌꯨ ꯑꯥꯔ ꯁꯣ ꯀ꯭ꯌꯨꯠ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯊꯦꯡk ꯌꯨ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯕ꯭ꯔꯦꯟꯅ ꯌꯣꯔ ꯂꯥꯏꯐ ꯏꯁ ꯋꯦꯌꯔ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤꯗ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯗ ꯍꯥꯏꯌꯨ ꯌꯦꯡꯉꯨ ꯍꯥꯏꯅ ꯌꯥꯝꯅ ꯍꯦꯜꯂꯣ ꯋꯥꯝꯅ ꯍꯦꯜꯂꯣ 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 ꯄꯣꯠꯁꯝꯕꯝꯅ ꯌꯥꯎꯔꯤꯅꯤ ꯀꯩꯅꯣ ꯊꯣꯏꯕꯤ ꯁꯝꯁꯠ ꯁꯥꯠ ꯁꯝꯁꯠ ꯁꯠꯅ ꯀꯩꯕ ꯆꯥꯔꯕꯣ ꯇꯥꯏꯌꯦꯔꯣ ꯇꯌꯥꯏ ꯍꯥꯏꯕꯅꯦ ꯁꯝꯁꯠ ꯅꯣꯏ ꯃꯤꯡꯁꯦ ꯀꯩꯅꯣ ꯕꯣꯔꯥ ꯃꯥꯟꯕ ꯃꯤꯡꯒ ꯄꯪꯍꯥꯞ ꯍꯥꯞꯆꯜꯂꯤꯁꯦ ꯀꯩꯅꯣ ꯆꯥꯔꯕꯣ ꯇꯌꯥꯏ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯅꯤ ꯍꯋꯥꯏꯒꯤ ꯃꯃꯤꯡꯒ ꯊꯣꯟꯖꯜꯂꯦ ꯁꯝꯁꯠ ꯁꯠ ꯀꯥꯏꯁꯦ ꯃꯤ ꯃꯃꯤꯡ ꯃꯥꯜꯂꯦꯕ ꯁꯤꯕꯨ ꯈꯤꯇꯪ ꯐꯖ ꯐꯖꯕ ꯊꯝꯃꯨ ꯆꯥꯔꯦ ꯀꯩꯅꯣ ꯆꯥꯔꯦ ꯅꯣꯏꯗꯤ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩꯗꯤ ꯍꯥꯏꯕ꯭ꯔꯣ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯍꯦꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯍꯦꯜꯂꯣ ꯑꯗꯩ ꯁꯤꯕ꯭ꯔꯥꯖ ꯒꯦꯃꯔꯁꯅ ꯀꯩꯕ ꯕꯤꯛ ꯐꯦꯟ ꯊꯦꯡk ꯌꯨ ꯁꯣ ꯔꯣꯃꯤꯇꯥꯅ ꯃꯆ ꯀꯩꯕ ꯏꯕꯥꯏ ꯑꯩꯗꯤ ꯀꯩꯕ ꯏꯟꯖꯥꯡ ꯍꯪꯉꯒ ꯈꯨꯝꯕꯤꯔꯛꯇꯦ ꯈꯨꯝꯈꯤꯗꯨꯗꯤ ꯅꯪꯅ ꯔꯣꯃꯤꯇꯥ ꯑꯩꯈꯣꯏ ꯉꯁꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯔꯣꯃꯤꯇꯥ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯇꯧꯈ꯭ꯔꯦ ꯈꯜꯂꯨꯕ ꯄ꯭ꯔꯦꯡꯅ ꯏꯅꯝꯃꯗ ꯗꯥꯕꯨꯡꯒꯗ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯋꯥꯝꯅ ꯃꯌꯥꯝꯁꯨ ꯕꯤꯒꯦꯁ ꯌꯥꯎꯔꯦꯕ ꯐ꯭ꯔꯦꯟ ꯐꯣꯔ ꯌꯣꯔꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯝꯁꯠꯅ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯨꯒꯩꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯀꯩꯕ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯋꯥꯠ ꯑꯞ ꯕ꯭ꯔꯣ ꯁꯨꯗꯤꯞꯇꯥ ꯁꯅꯥꯅ ꯅꯃꯟ ꯅꯪ ꯍꯧꯖꯤꯛ ꯐꯤ ꯇꯨꯔꯤꯕꯣ ꯇꯨꯔꯤꯌꯦ ꯁꯨꯗꯤꯞꯇꯥ ꯑꯗꯨꯝ ꯇꯨꯏꯌꯦ ꯌꯥꯝ ꯀꯟꯅꯗꯤ ꯇꯨꯗ꯭ꯔꯦ ꯑꯗꯩꯗꯤ ꯌꯥꯝ ꯁꯝꯁꯠ ꯀꯟꯅ ꯇꯨꯕꯗꯤ ꯁꯦꯠꯅ ꯉꯝꯗ꯭ꯔꯦꯕꯀꯣ ꯁꯝꯁꯠ ꯁꯦꯠꯅ ꯑꯗꯨꯝ ꯀꯩꯕ ꯇꯨꯔꯤ ꯀꯩ ꯆꯥꯒꯦ ꯆꯦ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯠꯇ ꯐꯨꯗꯧ ꯍꯦ ꯃꯤ ꯀꯣꯛ ꯁꯥꯟꯕꯒꯤ ꯑꯩ ꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯃꯣꯏꯅꯤꯃꯛ ꯉꯁꯤ ꯐꯨꯒꯗꯕꯅꯦꯕ ꯑꯩꯅ ꯄ꯭ꯔꯦꯡꯅꯤ ꯈꯪꯉꯛꯄ ꯃꯇꯨꯡꯗ ꯈꯪꯕ꯭ꯔꯥ ꯅꯣꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅꯤ ꯑꯁꯦꯡꯃꯛꯀꯤꯗ ꯆꯦꯛꯁꯟꯅ ꯂꯩꯌꯨ ꯅꯣꯏ ꯑꯁꯦꯡꯃꯛꯀꯤꯗ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯦ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯦꯟꯁꯟꯗꯣ ꯊꯣꯏꯕꯤ ꯉꯔꯥꯡꯇ ꯁꯅꯥ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯅꯣꯛꯊꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯅꯣꯡꯉꯥꯜꯂꯒ ꯔꯣꯃꯤꯇꯥꯅ ꯁꯤꯕꯨ ꯕꯥꯎ ꯊꯣꯡꯉꯤ ꯍꯥꯏ ꯑꯃꯨꯛ ꯂꯩꯈꯔꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯅꯨꯃꯤꯠꯇꯅ ꯕꯥꯎ ꯊꯣꯡꯉꯤ ꯍꯥꯏ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯔꯤꯚꯦꯟꯁ ꯑꯗꯩꯗꯤ ꯎꯃꯝꯅ ꯍ꯭ꯋꯥꯠ ꯑꯥꯔ ꯗꯨꯏꯡ ꯑꯩꯈꯣꯏ ꯐꯝꯃꯤꯌꯦ ꯃꯣꯕꯥꯏꯜ ꯃꯃꯥꯡꯗ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩꯗꯤ ꯀꯩꯕ ꯑꯩꯗꯤ ꯄꯤ ꯅꯧꯒꯟꯕꯗꯨꯒꯤ ꯄ꯭ꯔꯦꯡ ꯑꯣꯏꯔꯁꯨ ꯄꯤ ꯇꯥꯏꯌꯦ ꯅꯤꯀꯤ ꯁꯤꯡꯅ ꯍꯥꯏ ꯕꯤꯛ ꯐꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk ꯌꯨ ꯅꯤꯀꯤ ꯁꯪꯒꯤꯇꯥ ꯅꯥꯎꯔꯦꯝꯅ ꯃꯩꯇꯩꯔꯣ ꯀꯨꯀꯤꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯩꯇꯩ ꯃꯥꯟꯗ꯭ꯔꯕꯣ ꯑꯩꯈꯣꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯅꯦ ꯃꯩꯇꯩ ꯁꯪꯒꯤꯇꯥ ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏꯁꯦ ꯁꯪꯒꯤꯇꯥ ꯀꯩꯅꯣꯗꯣ
ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯨ ꯃꯤꯡꯗꯣ ꯑꯝꯇꯪ ꯄꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯀꯨꯀꯤꯔ ꯃꯩꯇꯩꯔ ꯍꯥꯏꯕꯗꯨ ꯀꯣꯟꯅ ꯂꯥꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯋꯥꯍꯪ ꯁꯦꯝꯗꯨꯗꯤ ꯐꯔꯛ ꯇꯥꯏꯌꯦ ꯕ꯭ꯔꯦꯟꯒꯤ ꯁꯣꯅꯥꯀꯟꯒꯤ ꯃꯔꯤꯗꯣ ꯁꯣꯅꯥꯀꯟꯗ ꯆꯦꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯗꯤ ꯊꯥꯗꯣꯛꯂꯣꯏꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯉꯔꯥꯡꯅ ꯑꯗꯨꯒ ꯊꯥꯖꯔꯤꯕ ꯏꯅꯃ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯔꯥꯡꯗꯨ ꯐꯖꯅ ꯁꯥꯟꯅꯔꯝꯃ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅꯤꯁꯤꯕꯨ ꯑꯁꯤꯅꯤ ꯍꯥꯏꯕ ꯁꯪꯒꯤꯇꯥ ꯑꯩꯅ ꯅꯥꯎꯔꯦꯝꯅ ꯈꯜꯂꯤꯁꯦ ꯀꯨꯀꯤ ꯑꯗꯨꯒ ꯍꯥꯠꯂꯁꯦ ꯑꯗꯨꯅꯦ ꯅꯣꯏꯅꯤꯅ ꯄ꯭ꯔꯦꯡ ꯇꯧꯔꯛꯀꯅꯤ ꯀꯨꯀꯤꯗꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯩꯅ ꯈꯜꯂꯨꯗꯦꯕ ꯇꯨꯝꯅ ꯑꯗꯣ ꯍꯥꯠꯇ꯭ꯔꯤꯕꯧ ꯄꯦꯜꯂꯔꯣꯏ ꯈꯜꯂꯤꯕꯀꯣ ꯀꯩꯅꯣ ꯉꯔꯥꯡꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯁꯤꯁꯦ One, ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯗꯨ say ꯈꯜꯂꯤꯕ ꯑꯩꯅ my name. Say my name. ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯏꯪꯂꯤꯁꯀ ꯂꯣꯜꯂꯛꯀꯅꯨꯗ ꯑꯩꯈꯣꯏ ꯏꯪꯂꯤꯁꯀ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯂꯋꯥꯏ ꯃꯆꯥ ꯈꯣꯡꯕꯤꯖꯥꯎꯅꯤ ꯆꯔꯨꯗ ꯃꯣꯟ ꯀꯩꯅꯣ ꯂꯧꯔꯤꯗ ꯃꯣꯟ ꯈꯥꯡꯕ ꯃꯆꯥꯉꯗ ꯑꯩꯈꯣꯏꯗ ꯏꯪꯂꯤꯁꯀ ꯉꯥꯡꯉꯛꯀꯅꯣ ꯂꯣꯏ ꯀꯣꯛꯀꯁꯦ ꯀꯔꯤꯝ ꯀꯩꯅꯣ ꯈꯪꯖꯄꯣꯠꯇꯦ ꯂꯋꯥꯏ ꯃꯆꯥ ꯈꯣꯡꯕꯤꯖꯥꯎꯅꯦ ꯍꯥꯏꯔꯣ ꯂꯋꯥꯏ ꯃꯆꯥ ꯈꯣꯡꯕꯤꯖꯥꯎ ꯆꯔꯨꯅ ꯄꯦꯇꯤ ꯐꯥꯕ ꯄꯥꯔꯇꯤꯅꯦ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯏꯁꯩꯒ ꯂꯩꯗꯥꯏꯅꯦ ꯂꯧꯔꯤꯗ ꯃꯣꯟ ꯈꯥꯡꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨ ꯏꯁꯩꯒ ꯂꯩꯗꯨꯗꯤ ꯏꯁꯩꯒ ꯂꯩꯗꯨꯗꯤ ꯈꯣꯡꯕꯤꯖꯧ ꯏꯁꯩꯒ ꯂꯩꯕꯅꯤꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯅꯤꯀꯤꯁꯤꯡꯅ ꯑꯣꯂꯦꯟꯒꯤ ꯄ꯭ꯂꯤꯖ ꯇꯦꯜ ꯃꯤ ꯅꯦꯝ ꯏꯁ ꯁꯥꯟ ꯄ꯭ꯂꯤꯖ ꯕꯤꯛ ꯐꯦꯟ ꯇꯨꯗे ꯏꯁ ꯃꯥꯏ ꯕꯔꯊꯗꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨ ꯑꯗꯥ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯩꯔꯦꯀꯣ ꯉꯁꯤꯗꯤ ꯁꯖꯤꯗꯥ ꯁꯥꯏꯅꯤꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯊꯤꯅ ꯋꯥꯠꯂꯦ ꯃꯌꯥꯝ ꯂꯥꯏꯛ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯃꯤꯅ 71 ꯂꯩꯌꯦ ꯂꯥꯏꯛꯅ 35 ꯈꯛꯇ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯛꯁꯦ ꯈꯔ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯁꯪꯒꯤꯇꯥ ꯅꯥꯎꯔꯦꯝꯅ ꯌꯥꯏꯐꯔꯦ ꯀꯨꯀꯤ ꯍꯥꯠꯂꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯦ ꯑꯗꯣꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯗꯣꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯔꯤꯁꯤꯁꯨ ꯃꯌꯥꯝꯒ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤ ꯅꯣꯛꯄ ꯈꯦꯕ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏ ꯇꯧꯖꯗ꯭ꯔꯦ ꯈꯔꯅꯤ ꯄꯣꯊꯥꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯤꯡꯈꯪ ꯈꯔ ꯈꯣꯡꯗ ꯆꯪꯅ ꯖꯨꯅ ꯂꯩꯔꯤꯕ ꯇꯤꯡꯈꯪꯁꯦ ꯂꯧꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯤꯐꯥꯎ ꯄꯦꯜꯂꯣꯏꯗꯣꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯧꯕ ꯑꯩꯗꯤ ꯄ꯭ꯔꯦꯡ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯞꯍꯧꯔꯕꯅꯤ ꯍꯥꯏ ꯔꯣꯃꯤꯇꯥꯁꯤꯡꯅ ꯂꯥꯏꯐꯁꯦ ꯅꯨꯡꯁꯤꯕꯅ ꯃꯤ ꯀꯩꯕ ꯃꯤ ꯀ ꯌꯥꯎꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯅꯨꯡꯁꯤꯅꯕ ꯃꯤꯒ ꯌꯥꯎꯕ꯭ꯔꯣ ꯑꯩꯗꯤ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯅꯨꯡꯁꯤꯅꯕ ꯃꯤ ꯌꯥꯎꯔꯦ ꯑꯥꯏ ꯏꯁꯄꯤꯛ ꯍꯤꯟꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯃ ꯀꯩꯕ ꯐꯨꯗ ꯀꯩꯕ ꯏꯅꯃ ꯌꯥꯝ ꯐꯨꯗꯤ ꯌꯥꯝ ꯐꯨꯅꯤꯡꯕꯅꯦ ꯑꯗꯣ ꯏꯁꯩ ꯑꯝꯇ ꯀꯩꯕ ꯅꯨꯡꯁꯤꯕꯅꯦ ꯏꯅꯃꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯕꯅꯦ ꯎꯝ ꯅꯪ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯊꯝꯃꯛꯏꯔꯣ ꯑꯩꯉꯣꯟꯗ ꯄꯣꯠꯁꯝꯕꯝꯅ ꯍꯧꯖꯤꯛ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯌꯦꯛꯁꯦ ꯄꯥꯈꯪꯕꯒꯤ ꯌꯦꯛ ꯁꯂꯥꯏꯅꯦ ꯑꯁꯤꯕꯨ ꯈꯪꯗꯕ ꯃꯤ ꯂꯩꯔꯤꯕ꯭ꯔꯣ ꯆꯦꯅꯨ ꯃꯑꯣꯡ ꯀꯃꯦꯟꯅꯤꯕꯣ ꯑꯗꯨꯅꯤꯕ ꯑꯗꯩ ꯈꯨꯃꯟ ꯅꯤꯀꯤꯁꯤꯡꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯋꯦꯌꯔ ꯐ꯭ꯔꯣꯝ ꯈꯪꯗ꯭ꯔꯖꯥꯠꯅꯤ we are from Silchar Niki ꯑꯗꯩꯗꯤ ꯑꯌꯨꯁꯤ ꯕ꯭ꯂꯣꯛꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯅꯥꯎꯕ ꯁꯩꯈꯤꯅꯒ ꯂꯞꯀꯤ ꯏꯃꯣꯖꯤ ꯑꯅꯤꯒ ꯊꯥꯖꯤꯜꯂꯦ ꯈ꯭ꯋꯥꯏꯅꯤꯒꯤ ꯊꯃꯣꯏ ꯊꯦꯡꯅꯍꯜꯂꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ मिले सुर मेरा तुम्हारा ꯑꯣ ꯁꯨꯔꯕꯅꯤ ꯉꯁꯤꯒꯤ ꯄꯨꯡ ꯃꯥꯄꯟꯁꯤꯗ ꯂꯥꯛꯏꯕ ꯂꯥꯏꯛ ꯃꯌꯥꯝꯁꯦ ꯑꯔꯣꯏꯕꯤꯅꯤ ꯏꯅꯃ ꯍꯌꯦꯡꯉꯩ ꯇꯧꯖꯔꯔꯣꯏ ꯏꯁꯩ ꯑꯝꯇ ꯄ꯭ꯂꯤꯖ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯦ ꯏꯅꯃꯗꯤ ꯁꯨꯕꯤꯁꯤꯅ ꯏꯁꯩꯒ ꯁꯛꯅꯤꯡꯗꯦꯗ ꯅꯕꯥꯏꯅ ꯀꯗꯥꯏꯗꯒꯤ ꯄ꯭ꯔꯦꯁꯔ ꯆꯥꯗꯨꯅ ꯍꯥꯏꯒꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯛꯑꯔꯣꯏ ꯏꯁꯩꯒ ꯑꯝꯇ मिले सुर मेरा तुम्हारा वो सुर बने हमारा टिंग डंग डंग ꯑꯩꯈꯣꯏ ꯗꯥ डंग ꯁꯛꯆꯅꯤ डंग डंग ꯑꯩ ꯁꯛꯅꯤꯡꯗ꯭ꯔꯦ ꯈꯥꯏꯔꯤ ꯊꯃꯣꯏꯁꯤ ꯁꯧꯍꯜꯂꯦ ꯅꯣꯏꯅ ꯏꯁꯩꯗꯣ ꯀꯥꯏꯔꯦ ꯊꯃꯣꯏꯁꯤ ꯁꯧꯍꯜꯂꯦ ꯅꯣꯏꯅ ꯑꯥꯏ ꯑꯦꯝ ꯕꯤꯒꯦꯁ ꯐꯦꯟ ꯑꯣꯐ ꯌꯣꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯣꯃꯟ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯍꯌꯦꯡꯉꯩ ꯇꯧꯔꯨꯔꯃꯤ ꯑꯣꯀꯦ ꯀꯩꯁꯨ ꯑꯣꯀꯦ ꯀꯥꯏꯗꯦ ꯑꯣꯀே ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯗꯤ ꯈꯪꯉꯤ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯅꯤꯀꯤꯁꯤꯡꯅ ꯗꯨ ꯌꯨ ꯅꯣ BTS ꯑꯗꯨꯅꯦ ꯑꯗꯨ ꯈꯪꯉ ꯀꯩꯒꯤ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕ
Yes. Niki singa nang maitiron ngango kidroge maitiron khoi English se haite ba. Nadi kuman je koi da bubo da lining u chalu hai. Kuman nang ai se ai di kuman nang je bubon da lining on to chai la ni sine khal je. Kuman da koi da na ai ba. Kuman la bubo da lining u chalu nang ta chai ja da re. Sina hainera banina ina mas soida na kapra kainom taurani hai ba se. Ngasai na hainera bani ina mas soida na kapra kainom tauro bane. Aduni haba. Thoi na kai jang sa ra ke ngasai na chak sa ra ba sa ji kai na chak sa ning ba phao dre kai ngasai. Can you sing a song from your fans? I don't say always Mary's, you know. With the can you sing from your fans? I said, what's the name? Hindi nga ngo si sa de mitir nga ngo si sa de mitir na changbi ani se yam nusiye hai. Adune khuma da chethapi ba तुम जो कहते तो चांद तारों को तारे लाऊंगा मैं kini ma sam harawi sibo mabani khanaram da bagi ai na kon phun to bisana na ron boy kangsoi chai ina ma kobi lai kangsoi o hau bani ko ai na to lai phun ngare pochamam na he thoibi khuman dabung ga anu khuman gata da tauba natte ai phau kainom adune taure sira khalure taure khalure kaino moi tawi se na harak bane badune khopur ma tana se susila su de posambam na he thoibi khuman dabung da anu khuman gata tauba natte ai phau kainom taure se khalure what's your age sanga ke do no only for only for 43 young boy Zaina ngamba se ai si de no kuma nang troibi hayang prank ngasi Elina lakre Elina do kaino na ngatoi thoma charaga tumgra ba khangde ne mado lakre ngasi okay boss mai ama atopa chine lam chala ba bani prank to uri maybe hayang prank gariba thamina parbin na kaiba pagol o tumi pagol ni na abra pagol boy welcome le tamina prabhas message dile ta thobi jana na lum na jaram ni chani haidu kanu lum na le madi na bani ge hang peng fail tum zu no mit ki jagoi sin mit ki jagoi kai ne music ka video bajina ya fazai ne da sai ba da ani ma sai ku ya fazai akara music to ba lo ne da mama dai ma komen ajo khore nang na mit ki jagoi tawni komen na lawe na khangi wa kai ba which country you live Assam niki singana do chalange video mai pe ma kai hai no khangde thobi sana na ga ina ma dada che ponsabam kai phaubi gi amta haibira o amta paudam bio ai kuman to na thoibi amana nanembok tamuk mai pe nanembok to mu taw no bai jang nan ai gi kamen oi nang pagre parage sa nang kamen pa du jai maru na manang na khong jau nang maru na ma to bi sana na kai phauge highway phau ba hai bune ai di kai phau khangbra ai ge oina di ne kham ai na khali ba khumana haidana luhomagi walem na samai leirame matam tamame ka ina khali ba thobisna sina no mata su si wa sa haidraga ngasi haidi kamaina maigi luhomagi ba hele te ne khali ko mobile duga mu su khalle ha ba pro denzi and mana nupa ma koina ba leirame ha bu su mu khalle ba chumam ba su ja haida mu khalle ba ko kai gina haidi dum haidi
ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯨꯗꯤ ꯈꯪꯗꯦꯗ ꯆꯟꯕꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯆꯟꯕꯤ ꯍꯥꯏꯕ ꯑꯩꯗꯤ ꯆꯟꯕꯤ ꯆꯨꯝꯕꯁꯨ ꯌꯥꯏ ꯃꯌꯦꯡꯕꯝꯅ ꯅꯠꯇ꯭ꯔꯒꯅ ꯀꯩꯕ ꯏꯅꯝꯃꯁꯦ ꯌꯥꯝ ꯈꯨꯃꯟꯅ ꯂꯥꯟꯅ ꯈꯜꯂꯤꯔꯥ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯁꯨꯃꯥꯏꯅꯁꯨ ꯈꯜꯂꯦꯕ ꯑꯩꯗꯤ ꯅꯤꯀꯤꯁꯤꯡ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤꯇꯥ ꯁꯤꯡꯍ ꯊꯣꯏꯕꯤꯒ ꯈꯨꯃꯟ ꯅꯤꯡꯊꯧꯒꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯃꯅꯅꯦ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯑꯃꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯃꯅ ꯀꯁꯥꯔꯒꯤ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯉꯥ ꯊꯣꯏꯕꯤ ꯅꯪꯒ ꯈꯨꯃꯟꯒꯁꯦ ꯁꯛ ꯐꯧ ꯎꯅꯅ ꯈꯪꯅꯗ꯭ꯔꯁꯨ ꯅꯣꯏꯕꯥꯅꯤ ꯀꯩꯕ ꯅꯨꯡꯇꯤꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯇꯁꯦꯡꯅ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯅꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯒ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯗꯨꯗꯤ ꯏꯕꯣ ꯑꯟꯖꯨ ꯀꯁꯥꯔꯅ ꯋꯦꯜꯀꯝ ꯑꯜꯆꯦ ꯚꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯆꯦ ꯔꯣꯃꯤꯇꯥ ꯄ꯭ꯔꯦꯡ ꯇꯧꯔꯝꯕꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯈꯨꯃꯟꯅ ꯅꯪ ꯁꯤꯅꯤ ꯅꯩꯔꯦ ꯃꯣꯕꯥꯏꯜ ꯍꯩꯅꯣꯏꯅꯦ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯖꯦꯟꯁ ꯄ꯭ꯔꯣ ꯅ ꯀꯦꯠꯂꯣꯛ ꯀꯩꯅꯣ ꯅꯩꯔꯦ ꯍꯦꯔꯣ ꯍꯦ ꯍꯦꯔꯣꯏꯟꯅꯦ ꯍꯦꯅꯣꯏꯅꯦ ꯈꯨꯃꯟꯅ ꯆꯦ ꯔꯣꯃꯤꯇꯥ ꯑꯩꯅ ꯅꯣꯏꯅꯦ ꯍꯥꯏꯕ ꯍꯩꯅꯣꯏꯅꯦ ꯍꯥꯏꯕ ꯆꯦ ꯔꯣꯃꯤꯇꯥ ꯑꯩ ꯕꯥꯗꯨꯒꯣꯔꯒꯤ ꯊꯣꯏꯕꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯔꯣꯃꯤꯇꯥꯅ ꯃꯣꯏꯅꯤꯁꯦ ꯌꯥꯝꯅ ꯊꯥꯞꯅ ꯅꯨꯡꯁꯤꯅꯩꯅꯦ ꯃꯣꯏꯕꯥꯅꯤ ꯎꯅꯗ꯭ꯔꯤ ꯑꯗꯒꯤꯗꯤ ꯄ꯭ꯔꯦꯃꯤꯂꯥꯅ ꯄ꯭ꯔꯦꯃꯤꯂꯥꯅꯁꯨ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅ ꯄ꯭ꯔꯦꯃꯤꯂꯥ ꯑꯩꯅ ꯃꯤ ꯈꯥꯏꯕ ꯍꯩꯇꯕꯅꯤ ꯉꯁꯤꯗꯤ ꯀꯨꯃꯥꯏ ꯉꯝꯗꯣꯅꯤ ꯑꯩ ꯐꯧ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯃꯤ ꯃꯥ ꯆꯦꯞꯊꯕ ꯍꯧꯈ꯭ꯔꯦ ꯇꯧꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯄ꯭ꯔꯦꯃꯤꯂꯥꯁꯤꯡ ꯁꯤꯜꯆꯔ ꯀꯗꯥꯏꯒꯤꯅꯣ ꯁꯤꯜꯆꯔ ꯁꯣꯅꯥꯏꯒꯤꯅꯦ ꯈꯨꯃꯟꯅ ꯀꯔꯦꯕ ꯊꯣꯏꯕꯤꯗꯤ ꯍꯩꯇꯕꯅꯤꯗ ꯑꯩꯅ ꯍꯦꯟꯅ ꯍꯩꯔꯝꯅꯤꯀꯣ ꯑꯩ ꯃꯤꯁꯦ ꯕ꯭ꯂꯔ ꯆꯠꯂꯦ ꯑꯩ ꯆꯨꯁꯃꯥꯗꯣ ꯀꯥꯏꯗꯅꯣ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏꯒꯤꯔ ꯔꯨꯃꯤꯇꯥ ꯂꯥꯏꯐꯇ ꯅꯨꯡꯁꯤꯅꯩꯔꯣ ꯂꯥꯏꯐꯇ ꯅꯨꯡꯁꯤꯅꯔꯤꯃꯤ ꯑꯣ ꯃꯅꯤꯔꯣꯏ ꯄꯔꯦꯃꯤꯂꯥꯁꯦ ꯑꯈꯪꯕ ꯃꯥꯜꯂꯤꯗ ꯄꯔꯦꯃꯤꯂꯥ ꯅꯪ ꯀꯥꯂꯤꯕꯥꯔꯤꯗꯩꯔꯥ ꯕꯤꯀ꯭ꯔꯣꯝꯒꯤ ꯃꯅꯦꯝꯕꯣꯛꯂꯥ ꯃꯥꯜꯂꯤ ꯈ꯭ꯋꯥꯡꯗꯣ ꯁꯤꯜꯆꯔ ꯀꯥꯏꯋꯥꯏꯒꯤꯅꯣ ꯁꯣꯅꯥꯏꯒꯤꯅ ꯑꯣ ꯃꯅꯤꯔꯣꯏ ꯈꯨꯃꯟꯅ ꯆꯦ ꯔꯣꯃꯤꯇꯥ ꯁꯤ ꯃꯔꯤ ꯆꯦꯠꯅꯔꯤꯀꯣ ꯄ꯭ꯔꯦꯃꯤꯂꯥꯁꯤꯡ ꯅꯠꯇꯦ ꯑꯣ ꯅꯠꯇꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯃꯥꯏꯕꯝ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯩꯕ ꯏꯅꯝꯃ ꯑꯩꯁꯦ ꯏꯁꯩ ꯁꯛꯑꯣꯃꯤ ꯅꯪꯕꯣ ꯁꯥꯎ ꯅꯣꯏꯃꯤ ꯍꯌꯦꯡꯗꯒꯤ ꯇꯧꯖꯔꯔꯣꯏꯕ ꯄ꯭ꯔꯦꯃꯤꯂꯥꯁꯤꯡ ꯑꯩꯗꯤ ꯕꯤꯕꯤꯔꯒꯥꯝꯒꯤꯅꯦ ꯑꯗꯨꯅꯦꯕ ꯃꯥꯜꯂꯦꯕ ꯅꯛꯁꯜꯂꯛꯑꯦꯕ ꯁꯨꯝ ꯄꯔꯦꯃꯤꯂꯥꯁꯤꯡ ꯑꯩꯗꯤ ꯕꯤꯕꯤꯔꯒꯥꯝꯒꯤꯅꯦ ꯕꯤꯕꯤꯒꯥꯎꯒꯤ ꯑꯣꯏꯔꯒ ꯑꯩ ꯀꯗꯥꯏꯒꯤꯅꯣꯒ ꯍꯪꯖꯜꯂꯛꯑꯗꯅ ꯑꯩꯁꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤꯅꯤ ꯅꯣꯏꯗꯤ ꯔꯣꯃꯤꯇꯥꯁꯤꯡꯅ ꯇꯥꯏꯝ ꯄꯥꯁꯔ ꯂꯥꯏꯐ ꯇꯥꯏꯝꯒꯤꯔꯣ ꯂꯥꯏꯐꯇ ꯂꯥꯛꯑꯃꯤꯅ ꯃꯣꯏꯁꯦ ꯂꯥꯏꯐ ꯇꯥꯏꯝꯒꯤꯅꯤ ꯈꯨꯃꯟꯒ ꯏꯕꯥꯏ ꯄ꯭ꯔꯦꯡ ꯍꯩꯕ꯭ꯔꯣ ꯑꯩꯁꯦ ꯍꯩ ꯅꯕꯥꯅꯤ ꯀꯨꯏꯔꯣꯏ ꯈꯤꯇꯪꯒ ꯊꯦꯡꯊꯔꯝꯃꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯂꯩꯔꯝꯗ꯭ꯔꯦ ꯏꯅꯝꯃ ꯋꯥꯟꯊꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯪꯁꯤ ꯂꯤꯄꯟꯕ ꯄꯣꯠꯁꯝꯕꯝ ꯌꯥꯔꯦꯁꯦ ꯕ꯭ꯔꯦꯛꯀꯞꯇꯒꯤ ꯇꯆ ꯑꯞ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯑꯃ ꯆꯦ ꯊꯣꯏꯕꯤꯒ ꯈꯨꯃꯟꯒꯒꯤꯗꯃꯛꯇ ꯄ꯭ꯂꯤꯖ ꯍꯥꯏ ꯀꯩ ꯀꯨꯝꯍꯩꯅꯣ ꯗꯥꯕꯨꯡ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯀꯩ ꯀꯨꯝꯍꯩꯅꯣ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯆꯦ ꯔꯣꯃꯤꯂꯥ ꯇꯥꯏꯝ ꯄꯥꯁ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯄ꯭ꯔꯦꯃꯤꯂꯥ ꯆꯥꯗꯅ ꯑꯣꯟꯈꯔꯦ ꯑꯃꯨꯛ ꯂꯥꯝꯃꯛꯇꯣꯔꯦ ꯑꯩꯁꯦ ꯀꯨꯏꯔꯒ ꯃꯤꯒ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯕꯣꯟ ꯃꯥꯅꯨꯁ ꯃꯥꯟꯁꯤꯜꯂꯛꯇꯣꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯁ꯭ꯋꯥꯏꯗꯒꯁꯨ ꯈꯨꯏꯖꯤꯜꯂꯛꯑꯦꯉꯣ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦꯗ ꯑꯍꯟ ꯍꯅꯨ ꯐꯥꯔꯦ ꯐꯅ ꯀꯦꯔꯁꯨ ꯅꯥꯜꯂꯁꯨ ꯌꯥꯔꯔꯣꯏ
ꯆꯍꯤꯁꯦ 40 ꯂꯥꯟꯁꯜꯂꯛꯑꯃꯤꯅꯀꯣ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦꯕ ꯃꯅꯤꯔꯣꯏ ꯃꯅꯤꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯔꯤꯚꯦꯟꯁꯀ ꯇꯧꯔꯛꯑꯣꯗꯤ ꯐꯖꯗꯧꯅꯤ ꯑꯗꯨꯅꯤ ꯈꯨꯃꯟ ꯊꯣꯏꯕꯤ ꯏꯕꯥꯏꯒꯤ ꯔꯤꯚꯦꯟꯁꯁꯦ ꯀꯤꯗꯤ ꯀꯤꯖꯩꯀꯣ ꯔꯤꯚꯦꯟꯁꯇ ꯁꯂꯥꯀꯥꯛ ꯁꯥꯗꯣꯏꯃꯤ ꯅꯣꯏ ꯂꯨꯍꯣꯡꯉꯣꯏ ꯃꯣꯏꯅ ꯅꯩꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯗꯨꯗꯤ ꯀꯔꯤ ꯏꯁꯩ ꯏꯃꯥ ꯁꯛꯂꯛꯑꯣ ꯕꯖꯥꯔꯗꯅꯦ ꯏꯁꯩ ꯍꯥꯏꯔꯣ ꯏꯁꯩꯒ ꯁꯛꯅꯤꯡꯗ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯗꯥ ꯑꯩ ꯈꯤꯇꯪ ꯁꯨꯞꯆꯒꯦ ꯏꯪꯕꯅ ꯅꯥꯇꯣꯟꯁꯦ ꯂꯣꯏ ꯐꯨꯜꯂꯦꯅꯦ 나돈 불러 또 불러려고 나돈 또 불러는 ꯅꯥꯇꯣꯟꯁꯦ ꯐꯨꯜꯂꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯪꯕꯁꯤꯗ ꯏꯪꯕꯅ ꯂꯣꯏꯔꯦ ꯃꯣꯏꯅ ꯅꯩꯕ ꯅꯨꯃꯤꯗꯥꯅ ꯂꯨꯍꯣꯡꯉꯣ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯔꯤꯚꯦꯟꯁ ꯂꯧꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯩꯗꯣꯔꯤꯅꯤ ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯀꯥꯏ ꯅꯪ ꯌꯥꯝ ꯉꯝꯕꯩ ꯇꯥꯏꯞꯅꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯁꯛꯑꯣꯕ ꯄꯤ ꯑꯦꯝꯅ ꯀꯩ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯦ ꯆꯥꯔꯦ ꯄꯤ ꯑꯦꯝ ꯔꯍꯃꯟ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯀꯩꯅꯪ ꯆꯥꯔꯛꯀꯦ ꯄ꯭ꯔꯦꯃꯤꯂꯥꯅ ꯗꯣꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯇꯨꯝꯗ꯭ꯔꯣꯕ꯭ꯔꯣ ꯍꯥꯏꯕ ꯄ꯭ꯔꯦꯃꯤꯂꯥꯁꯤꯡꯅ ꯇꯨꯝꯈꯤꯔꯣꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯕꯤꯔꯅꯨ ꯏꯅꯝꯃ ꯁꯥꯎꯈ꯭ꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯩ ꯁꯥꯎꯗꯦꯗ ꯄ꯭ꯔꯦꯃꯤꯂꯥꯅ ꯍꯥꯏꯕ ꯇꯨꯝꯗꯣꯔꯕꯣ ꯅꯣꯏꯅꯤ ꯍꯥꯏꯕ ꯇꯨꯝꯈꯤꯔꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯋꯥꯠꯂꯤꯌꯦ ꯄꯨꯡ 12 ꯐꯥꯎꯅꯤ ꯑꯩꯈꯣꯏꯅ ꯑꯦꯜꯕꯤ ꯊꯥꯗꯣꯏꯁꯦ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟ ꯏꯁꯩ ꯁꯛꯂꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒꯦ ꯅꯪ ꯅꯇꯨꯅ ꯃꯋꯥꯖꯥꯝꯅ ꯏꯜꯂꯤꯅ ꯈꯨꯃꯟ ꯅꯪ ꯑꯁꯦꯡꯃꯛꯀꯤ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯁꯛꯂꯧ ꯍꯥꯏꯁꯦ ꯀꯩꯅꯣꯅ ꯍꯥꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯕ ꯅꯪꯅ ꯏꯁꯩ ꯁꯛꯂꯣꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒꯦ ꯀꯥꯏꯅ ꯅꯪ ꯅꯨꯄꯤ ꯃꯋꯥ ꯌꯥꯝꯅ ꯏꯟꯗꯣꯔꯤ ꯅꯪ ꯈꯪꯉꯦ ꯔꯣꯃꯤꯇꯥꯅ ꯏꯁꯩ ꯁꯛꯂꯛꯀꯅꯨ ꯆꯦ ꯍꯥꯏ ꯑꯗꯩ ꯄꯤ ꯑꯦꯝ ꯔꯍꯃꯟꯅ ꯁꯟ ꯊꯣꯡꯕ ꯆꯥꯏꯌꯦ ꯅꯦꯅꯦ ꯁꯟ ꯊꯣꯡꯕ ꯆꯥꯏꯔꯣ ꯑꯗꯒꯤꯗꯤ ꯁꯦꯍꯅꯥꯖ ꯕꯦꯒꯝꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯁꯦꯍꯅꯥꯖ ꯊꯣꯏꯕꯤꯁꯅꯥꯅ ꯁꯥꯎꯗ꯭ꯔꯗꯤ ꯏꯁꯩ ꯁꯛꯎꯕ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯏꯁꯩ ꯑꯝꯇ ꯁꯛꯅꯤꯡꯗꯦ ꯉꯔꯥꯡꯁꯨ ꯁꯛꯅꯤꯡꯗꯦ ꯉꯁꯤꯁꯨ ꯁꯛꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯋꯥꯈꯜꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯇꯥꯕꯁꯤꯗꯅꯦ ꯑꯗꯨꯒꯤ ꯏꯁꯩꯁꯦ ꯑꯝꯇ ꯁꯛꯅꯤꯡꯗꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯩ ꯅꯠꯇꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯍꯣꯏ ꯏꯅꯝꯃ ꯁꯛꯑꯣ ꯍꯥꯏꯕ ꯑꯩꯅ ꯆꯠꯇ꯭ꯔꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯆꯠꯂꯣꯏꯌꯦ ꯍꯥꯏ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟ ꯂꯣꯏꯌꯦ ꯀꯥꯏ ꯅꯆꯤꯟ ꯊꯤꯅꯨ ꯈꯨꯃꯟ ꯍꯧꯖꯤꯛꯇꯒꯤ ꯏꯟꯕ ꯍꯧꯔꯗꯨꯗꯤ ꯔꯍꯃꯟꯅ ꯍꯥꯏꯕ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯅꯦꯅꯦ ꯀꯀꯥ ꯈꯨꯔꯨꯝꯖꯔꯤ ꯔꯍꯃꯟ ꯅꯪ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯅꯪ ꯁꯟ ꯆꯥꯔꯛꯑꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛꯇ ꯁꯟꯁꯥ ꯆꯥꯔꯛꯑꯦ ꯍꯥꯏꯗꯣ ꯔꯍꯃꯟꯂ ꯀꯅꯥꯅꯣ ꯃꯥꯅꯦ ꯁꯟ ꯊꯣꯡꯕ ꯆꯥꯏꯌꯦ ꯍꯥꯏꯁꯦ ꯔꯍꯃꯟꯅꯤꯀꯣ ꯑꯣꯀꯦ ꯔꯍꯃꯟ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏ ꯉꯁꯤꯗꯤ ꯎꯏꯕꯒ ꯇꯨꯝꯕꯒ ꯌꯥꯔꯣꯏꯀꯣ ꯆꯦꯅꯨ ꯇꯨꯝꯖꯅꯨꯀꯣ ꯆꯦ ꯇꯨꯝꯃꯗꯤ ꯑꯩ ꯕꯥꯏ ꯕꯥꯏꯗꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯁꯤꯅꯤ ꯄꯣꯠꯁꯝꯕꯝ ꯇꯨꯝꯃꯣꯏ ꯉꯁꯤꯗꯤ ꯇꯨꯝꯗꯅ ꯁꯨꯃꯥꯏꯅ ꯃꯤꯠꯇ ꯇꯧꯔꯒ ꯂꯩꯗꯣꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯤꯡꯖꯪ ꯅꯣꯛ ꯂꯩꯔꯦ ꯑꯩ ꯍꯥꯏ ꯈꯨꯃꯟꯅ ꯑꯦꯟꯖꯣꯏ ꯀꯩꯅꯣ ꯏꯜꯂꯣꯌꯦ ꯊꯣꯏꯕꯤꯗꯤ ꯑꯩꯅ ꯐꯨꯗꯗꯣꯏꯅꯤ ꯂꯝꯍꯦꯜꯂꯗꯤ ꯍꯥꯏꯌꯦ ꯀꯩꯅꯣꯅ ꯁꯦꯍꯅꯥꯖꯅ ꯀꯩ ꯍꯥꯏꯕ ꯑꯩꯗꯤ ꯎꯗꯦꯅ ꯍꯥꯏꯌꯦ ꯁꯦꯍꯅꯥꯖ ꯀꯔꯤ ꯎꯗ꯭ꯔꯦ ꯍꯥꯏꯅꯣꯅꯦ ꯔꯣꯃꯤꯇꯥꯅ ꯍꯥꯏꯕ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯜꯂꯦ ꯑꯗꯨꯅꯤ ꯔꯣꯃꯤꯇꯥ ꯏꯁꯩꯒ ꯁꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯋꯥꯔꯤꯁꯦ ꯈꯟꯕꯗꯀꯣ ꯋꯥꯈꯜꯁꯦ ꯏꯁꯩꯒ ꯁꯛꯅꯤꯡꯕ ꯄꯣꯛꯇꯦꯕ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯌꯦ ꯈꯨꯃꯟ ꯍꯦꯛ ꯆꯠꯂꯕ ꯁꯤꯔꯦ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯍꯥꯏꯔꯒ ꯃꯆꯤꯟꯒꯁꯦ ꯄꯣꯝꯊꯣꯔꯛꯏꯔ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯟꯅ ꯐꯨꯅꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥ ꯐꯨꯅꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯊꯣꯏꯕꯤꯁꯅꯥꯗꯅꯦ ꯈꯨꯃꯟꯅꯅꯦ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯉꯀꯥꯟꯗ ꯐꯨꯅꯦꯌꯦ ꯑꯗꯒꯤꯗꯤ ꯁꯦꯍꯅꯥꯖ ꯕꯦꯒꯝꯅ
이따이 하이바 이따이 시가 레예 ꯉꯥꯏꯈꯣ ꯑꯩ ꯀꯃꯦꯟ ꯍꯜꯂꯤ 이따이 코멘트 할리 ngasi기 ꯑꯩꯈꯣꯏꯒꯤ 비디오 당하기비 코멘트 할리도 막 할리고 쿠만나 kano lamheladi phuba tabani thibisirana nangko hai dungai dori noini hayek launa raga noini heng luhonga ne leimina ra kana dungai dori noini thaga ba amana ama hena roi dori mi noini ai haibi de haini ko ai hojitagi haibi de haijanu na che na dai phao phao ra ne bai ne phuna ba je ngo hai ऐसे ngasi maroon na tani ne asigasu maroon color lile asigasu maroon color oire sisu maroon color oire maroon na tani se wae maroon na tani ngo dagi senas na itai udaba se nungaite ne hai itai nang mula o haba che phamam na comment se pi la haba khumana haiba nangbu gyan tabi oyugo kaini oima posambam na tumkhinu he khuman kaino du nganna hai tasnai ni e mai matu je le ngai gi ma chakadro chaloi lei doi ni sum dagi khuman hai ba che anu khuman oida chatlage che anu khuman oida chatlage prank taure kai poni kaino che anu khuman le chatlage prank taure bu ai gi na tro nang lei se huji che anu khuman oida chatlaga prank tausiko kai prank ka noina tawbaga ngamara haji khange nang na ingora singal la me noi ni na khangra te prank taw among ngamara ingonda thebisina na haiba amta ngai kho ko ani se revenge tawrak kadra na ko asi ai la langa kanu kin pairak kani ai sini prank revenge ai na don je phulle se mune son mangam de sinus le mi ai se sini se na ton je phullaga leire asina tumba matan da sune son ma jam wae ba ngai te na je ani ma phulna tan na ani ma phuna kan ani ma phulli ba da agi na sel rot to lei da ta ꯀꯧꯗꯦ ꯁꯟ ꯇꯧꯕꯗ ꯀꯥꯏ ꯂꯩ ai na sel rot ta hadu ja roi ngasi di pura phulle mi mayam like to da jaw di please like to send you ko puspa je ne sevion hapo sina sinus ki di ne sevion do isu lawraga thame puspa jam nungai ko du do duduna ꯁꯨꯕꯤꯌꯟ ꯍꯥꯏꯁꯦ ꯅꯥꯇꯣꯟꯗ ꯍꯥꯞꯅꯕꯗꯨꯔꯣ mani ma haise ꯑꯩꯗꯤ ꯗꯔꯖꯟ ꯑꯣꯏꯅ ꯂꯩꯒꯦ ꯈꯜꯂꯕꯅꯤ aisu ne sevion da jam nungai je ba ko ado du sijine ye isu ꯃꯥꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯁꯨꯕꯤꯌꯟ ꯋꯥꯠꯄ ꯌꯥꯗꯦ khumana haiba akamuk taurakani ko wali ko kharani leiraga handakti noina khangloi ko thoibi baw khangloi ko kai chale he nangna prank nangna tei prank tar pangam ngamgadre ngonda impossible nangna dumai hawgalakba aina ngasi gi sidi ai se khara ka prank gi sukan khande ba ko do bani se karino tawi se hana idman di khalle ba ko prank sukan khanda ba next tadi noina prank to bangam ngana ba si impossible khange dana kuman posamam na haiba thoibi nang sahi kaya sure thoibi sanana inama yengnarasi kanana naige do okay post master kai leidana ko ju prank master adagi di khuman na haiba che posambam thoibi gi chahi kunithoi angang ne thoibi di thoibina thoibi sei ga ba 22 thoibina amuk tangbu singiba anirak suna apangba siba yadabaniko dagayidi premila na sonai kadai gi no premila khoi sunai chandam leka haiba mafam du ginne nangna kadai gi no premila malapi no bibiga ko train jana bani ne adwagi di khumana haiba ngamgani aidi yenguko mathangdadi thoibi baw khangoi ko yenguko okay boss dagi posambam na khuman gi na chahi kaya to thoibi sanana chalu ada kakaga ngamu yaji ni ngamaru yaji thoibi sanana
ꯉꯝꯃꯣꯏ ꯀꯀꯥ ꯀꯧꯕ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ ꯍꯥꯏꯕ ꯁꯥꯏꯅꯥꯁ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 5 yearsꯇ ꯁꯨꯕꯁꯤꯁꯨ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯍꯟꯕꯗꯩ ꯗ꯭ꯔꯣꯞ ꯍꯥꯞꯄꯗꯩ ꯈꯔ ꯐꯩ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯇꯨꯝꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯁꯦ ꯑꯩꯉꯣꯟꯗꯀꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯣ ꯅꯥꯇꯣꯟ ꯐꯨꯜꯂꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯎꯐꯨꯟ ꯆꯥꯕ ꯌꯥꯗꯦ ꯎꯐꯨꯟꯒꯁꯦ ꯅꯥꯇꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯌꯥꯝ ꯋꯥꯏꯗ ꯁꯤꯁꯦ ꯑꯁꯤꯒꯤ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯅꯥꯒꯗꯕ ꯑꯅꯥꯕ ꯂꯥꯏꯔꯕꯅꯒ ꯅꯥꯒꯗꯕ ꯑꯅꯥꯕ ꯅꯠꯇꯦꯕ ꯄꯨꯁꯄꯥꯅ ꯁꯥꯏꯅꯁ ꯇꯧꯕꯁꯦ ꯅꯤꯡꯊꯝꯊꯥꯗꯅ ꯍꯦꯟꯅ ꯋꯥꯕꯅꯦ ꯌꯥꯝ ꯋꯥꯏꯑꯦ ꯄꯨꯁꯄꯥ ꯑꯗꯒꯤꯗꯤ ꯀꯌꯥ ꯇꯧꯗꯣꯏꯅꯣ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩꯒꯤꯅ ꯆꯍꯤ 19 22 ꯑꯗꯩ ꯈꯨꯃꯟ ꯌꯥꯏ 4 years ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯅ ꯅꯕꯥꯏꯅꯤ ꯌꯥꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯗꯥ ꯀꯕꯥꯏꯅ 5 yearsꯅꯦꯕꯀꯣ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯔꯤꯁꯦ ꯑꯁ ꯑꯩꯈꯣꯏꯅꯤ ꯅꯣꯏ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯔꯗꯤ ꯆꯞ ꯆꯥꯔꯅꯤ ꯑꯩꯈꯣꯏꯕꯥꯅꯤꯁꯤꯒꯤ ꯆꯍꯤꯗ ꯐꯅꯤ ꯊꯦꯡꯅꯈꯤꯕꯗ ꯑꯩ 18 ꯃꯥ 12ꯗ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯗꯥꯁꯤ ꯃꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯗꯥꯁꯤ ꯃꯨꯊꯠꯂꯗꯤ ꯐꯒꯗꯅꯤ ꯑꯗꯒꯤ ꯈꯨꯃꯟꯅ ꯅꯪꯁꯤꯅꯅꯦ ꯃꯣꯟꯊꯔ ꯁꯥꯟꯅꯔ ꯆꯦ ꯗꯠ ꯑꯗꯨꯒꯤ ꯅꯠꯇꯦ ꯆꯦ ꯃꯌꯥꯝ ꯄꯣꯠꯁꯝꯕꯝ ꯑꯩꯒꯤꯅ ꯆꯍꯤ 19 ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯏꯍꯦ ꯅꯣꯏ ꯑꯅꯤꯃꯛ ꯌꯥꯝ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯇꯁꯦꯡꯅ ꯅꯣꯏꯕꯥꯅꯤꯁꯦ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯆꯍꯤ 22ꯗ 22ꯗ ꯕꯨꯡꯀ ꯀꯧꯔꯤꯁꯦ ꯐꯠꯇ꯭ꯔꯣ ꯅꯍꯥ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏ ꯗꯥꯕꯨꯡ ꯑꯗꯒꯤꯗꯤ ꯀꯥꯏꯅ ꯈꯨꯃꯟ ꯅꯆꯦ ꯈꯨꯃꯟ ꯅꯦꯛꯁ ꯄ꯭ꯔꯦꯡꯇꯤ ꯏꯊꯟꯇ ꯇꯧꯔꯛꯇꯣꯏ ꯃꯤ ꯑꯃꯒ ꯇꯧꯔꯛꯀꯅꯤꯀꯣ ꯅꯪꯅ ꯃꯊꯪꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯛꯄ ꯉꯝꯃꯕ ꯑꯩ ꯃꯤꯡ ꯑꯣꯟꯊꯣꯛꯀꯅꯤ ꯑꯩ ꯃꯤꯡ ꯑꯣꯟꯊꯣꯛꯑꯣꯏ ꯑꯩ ꯆꯦꯅꯦꯜꯁꯨ ꯑꯣꯟꯊꯣꯛꯑꯣꯏ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯣꯟꯊꯣꯛꯀꯅꯤ ꯍꯣꯏ ꯍꯧꯒꯠꯄꯗ ꯀꯌꯥꯅꯣ ꯌꯦꯡꯁꯤ ꯈꯪꯗꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯌꯦꯡꯁꯦꯕ ꯑꯃꯈꯛꯇ ꯇꯧ ꯅꯪꯅ ꯄ꯭ꯔꯦꯡ ꯑꯩꯉꯣꯟꯗ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯑꯩꯅ ꯀꯩꯅꯣ ꯁꯛꯁꯦꯁ ꯑꯣꯏꯍꯟꯗꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯅꯔꯁꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯄ꯭ꯔꯦꯃꯤꯂꯥꯅ ꯍꯥꯏꯕ ꯏꯌꯔ ꯀꯌꯥ ꯑꯣꯏꯔꯒꯦ ꯍꯥꯏ ꯀꯅꯥꯗ ꯍꯪꯉꯤꯅꯣ ꯄ꯭ꯔꯦꯃꯤꯂꯥ ꯏꯅꯥꯝꯅ ꯍꯥꯏ ꯒꯥꯏꯁ ꯍꯦꯜꯂꯣ ꯏꯅꯥꯝꯅ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏ ꯐꯥꯏꯟ ꯁꯨꯔꯖꯅ ꯍꯥꯏ ꯅꯦꯅꯦ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯅꯣ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯆꯦ ꯈꯨꯃꯟ ꯀꯩ ꯄꯤꯖꯅꯤ ꯍꯥꯏꯌꯨ ꯀꯔꯤꯝ ꯄꯤꯖꯔꯣꯏ ꯁꯨꯔꯖꯅ ꯍꯥꯏꯕ ꯏꯪꯊꯝꯊꯥꯅꯦ ꯅꯦꯅꯦ ꯊꯦꯡꯉꯦꯅꯦ ꯍꯥꯏꯌꯦ ꯁꯨꯔꯖ ꯑꯩ ꯉꯥꯏꯍꯥꯛꯇꯪꯒ ꯇꯧꯈꯤꯅꯤꯀꯣ ꯑꯩ ꯉꯥꯏꯍꯥꯛꯀ ꯐꯝꯈꯤꯅꯤ ꯑꯗꯒꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯈꯨꯃꯟ I want to challenge accept it try it okay bro okay ꯊꯥꯖꯅ ꯍꯥꯏꯕ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤ ꯁꯥꯏꯁ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤ ꯊꯥꯖ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯁꯜꯂꯛꯄꯒꯤꯅꯤꯀꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯁꯜꯂꯛꯄ ꯊꯣꯏꯕꯤꯁꯅꯥꯒ ꯑꯗꯩꯗꯤ ꯈꯨꯃꯟꯒꯅ ꯄꯨꯜꯂꯒ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯁꯜꯂꯛꯑꯦꯀꯣ ꯑꯩꯉꯣꯟꯗꯇ ꯅꯠꯇꯕ ꯃꯌꯥꯝꯗꯁꯨ ꯇꯧꯁꯜꯂꯛꯑꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯄꯤꯖꯔꯨꯅꯨ ꯍꯥꯏ ꯄꯤꯖꯔꯣꯏ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯈꯨꯃꯟꯒꯤ ꯈꯗꯥꯡꯁꯤꯗꯤ ꯈꯗꯥꯡ ꯀꯟꯕꯅꯤꯁꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯍꯥꯏꯕ ꯅꯣꯏꯅꯤ ꯂꯨꯍꯣꯡꯕꯗ ꯂꯥꯏ ꯄꯣꯠ ꯄꯨꯒꯦ ꯈꯨꯃꯟ ꯊꯣꯏꯕꯤ ꯕꯣꯔ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯕꯣꯔ ꯆꯥꯎꯅ ꯄꯤꯕꯤꯒꯦ ꯍꯥꯏ ꯄ꯭ꯔꯦꯃꯤꯂꯥꯅ ꯅꯦꯅꯦ ꯁꯨꯚꯥꯗꯣ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯤꯁꯨꯕ ꯈꯪꯉꯤꯅ ꯅꯤꯁꯨꯕ ꯑꯣ ꯁꯨꯕꯥ ꯈꯪꯉꯤ ꯕꯨꯡꯕꯨꯡꯒꯤ ꯃꯃꯥ ꯄ꯭ꯔꯦꯃꯤꯂꯥ ꯈꯪꯉꯤ ꯅꯦ ꯁꯨꯕꯥ ꯈꯪꯉꯤ ꯑꯗꯒꯤꯗꯤ ꯁꯦꯔꯤꯅꯥꯕꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯣꯃꯤꯇꯥꯅ ꯑꯁ ꯃꯥꯗꯤ ꯇꯨꯝꯕꯗ ꯐꯝꯃꯒ ꯀꯞꯄꯤ ꯁꯔ ꯐꯨꯅ ꯑꯩꯅ ꯀꯣꯏꯄꯨ ꯄꯨꯅ ꯀꯩꯅꯣ ꯍꯦꯡꯍꯜꯂꯦ ꯍꯣꯃꯤꯌꯣꯗꯩ ꯄꯤꯖꯔꯦ ꯑꯗꯨꯁꯨ ꯐꯠꯇꯦ ꯂꯥꯁꯇ ꯁꯤꯜꯆꯔꯗ ꯑꯦꯡꯒꯜ ꯅꯥꯏꯠ ꯑꯦꯡꯒꯜꯗ ꯌꯦꯡꯕꯗꯗꯤ ꯃꯣꯏꯅ ꯏꯁꯄ꯭ꯔꯦ ꯑꯃ ꯄꯤꯔꯦ ꯑꯗꯨ 3 year ꯀꯥꯞꯄꯨ ꯍꯥꯏꯌꯦ ꯑꯣ ꯀꯩꯅꯣꯒꯤꯔꯣ ꯔꯣꯃꯤꯇꯥ
ꯁꯥꯏꯅꯁꯀꯤꯔꯣ ꯅꯥꯇꯣꯟꯗ ꯀꯥꯞꯇꯣꯏꯔꯣ ꯃꯣꯏ ꯀꯩꯅꯣ ꯁ꯭ꯄ꯭ꯔꯦꯁꯦ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯄꯨꯁꯄꯥ ꯎꯅꯕꯗ ꯈꯪꯒꯅꯤ ꯍꯥꯏ ꯑꯗꯒꯤ ꯁꯨꯔꯖꯅ ꯅꯍꯥꯟꯁꯨ ꯅꯣꯛꯀꯅꯤ ꯍꯥꯏꯔꯒ ꯅꯣꯛꯇꯦ ꯍꯧꯖꯤꯛ ꯅꯣꯛꯂꯣ ꯁꯨꯔꯖ ꯅꯪꯅ ꯆꯪꯉꯛꯄꯒ ꯅꯣꯛꯑꯣ ꯅꯣꯛꯑꯣ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯑꯗꯨ ꯅꯪꯒꯤ ꯋꯥꯍꯩꯁꯤꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅꯤꯗ ꯑꯩꯗꯤ ꯁꯤꯔꯦ ꯏꯆꯦꯁꯦ ꯌꯥꯝ ꯁꯨꯖ ꯅꯨꯡꯁꯤꯌꯦ ꯁꯨꯖ ꯍꯥꯏ ꯁꯨꯖ ꯑꯩ ꯁꯤꯔꯦꯗ ꯁꯦꯔꯤꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯤꯅ ꯁꯤꯔꯥ ꯎꯔꯒꯗꯤ ꯂꯥꯟ ꯃꯔꯛꯁꯤꯒ ꯍꯥꯏꯕꯤꯔꯛꯀꯅꯤ ꯊꯥꯖꯅꯁꯦ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯣꯀꯦ ꯊꯥꯖ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯅꯨꯒ ꯏꯆꯦ ꯄꯣꯠꯁꯝꯕꯝꯒ ꯄꯨꯍꯜꯂ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯄꯨꯒꯦ ꯑꯩꯁꯨ ꯄꯨꯖꯒꯦ ꯈꯔ ꯑꯩꯁꯨ ꯂꯥꯏꯄꯣꯛꯄꯗ ꯄꯨꯔꯒ ꯑꯩꯁꯨ ꯕꯣꯔ ꯆꯥꯎꯅ ꯄꯤꯔꯝꯗꯣꯏꯅꯦ ꯑꯩ ꯕꯣꯔꯥ ꯄꯨꯂꯥꯛꯀꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯅꯣ ꯈꯨꯖꯈ꯭ꯔꯣ ꯀꯩꯅꯣ ꯈꯨꯖꯈ꯭ꯔꯣ ꯆꯦ ꯄꯣꯠꯁꯝꯕꯝꯒꯤ ꯏꯆꯦ ꯑꯩ ꯄꯥꯎꯈꯨꯝ ꯈꯨꯝꯖꯈ꯭ꯔꯣ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯉꯝꯖꯔꯔꯣꯏ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯃꯣ ꯍꯥꯏ ꯔꯥꯍꯨꯜ ꯇꯨꯝꯅꯤꯡꯉꯕꯣ ꯑꯗꯒꯤ ꯃꯅꯤꯅ ꯏꯇꯩ ꯃꯌꯥꯝꯕꯨꯡ ꯎꯗꯦ ꯉꯁꯤ ꯃꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥ ꯁꯤꯗ ꯂꯩꯌꯦꯕꯀꯣ ꯃꯥ ꯉꯥꯏꯍꯥꯛ ꯋꯥꯔꯒ ꯍꯤꯞꯄꯤꯌꯦ ꯁꯤꯗ ꯑꯗꯒꯤꯗꯤ ꯁꯤꯔꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯁꯤꯔꯥ ꯅꯪꯗꯤ ꯀꯩ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯊꯥꯖꯅ ꯀꯩ ꯍꯥꯏꯕ ꯀꯣꯃꯦꯟ ꯐꯠꯇꯕꯁꯨ ꯂꯥꯛꯏꯀꯣ ꯑꯁꯤ ꯑꯇꯣꯞꯄ ꯃꯔꯣꯟꯁꯤꯡꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯘꯆꯟꯗ꯭ꯔ ꯂꯥꯛꯑꯦ ꯗꯥ ꯃꯦꯘꯆꯟꯗ꯭ꯔ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯥꯏꯔꯒ ꯈꯨꯔꯝꯃꯦ ꯋꯦꯜꯀꯝ ꯗꯥ ꯃꯦꯘꯆꯟꯗ꯭ꯔ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄ꯭ꯔꯦꯃꯤꯂꯥꯅ ꯅꯦꯅꯦ ꯁꯨꯚꯥꯗꯣ ꯅꯣꯏꯒꯤ ꯖꯨꯝ ꯃꯅꯥꯛꯇ ꯂꯩꯔꯨꯅꯦꯅꯦ ꯅꯠꯇꯦ ꯅꯦꯅꯦ ꯁꯨꯚꯥꯗꯤ ꯃꯥꯗꯤ ꯕꯤꯕꯤꯒꯥꯎꯗꯅꯤ ꯑꯩꯈꯣꯏꯅ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯍꯣꯍꯥꯝꯅ ꯒꯣ ꯁ꯭ꯂꯤꯞ ꯍꯥꯏꯌꯦ ꯑꯣꯀꯦ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯃꯅꯤ ꯁꯤꯡꯍꯅ ꯀꯩ ꯍꯥꯏꯕ ꯎꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪ ꯄꯥꯞ ꯄꯨꯔꯅꯤ ꯅꯣꯛꯄꯗ ꯌꯥꯔꯒ ꯏꯁꯩꯗꯤ ꯌꯥꯗꯕ ꯀꯥꯏꯅ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯅꯦꯕ ꯁꯛꯂꯛꯀꯦꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯁꯨꯔꯖꯅ ꯅꯦꯅꯦ ꯅꯣꯛꯄ ꯌꯦꯡꯒꯦ ꯑꯩ ꯍꯥꯏꯌꯦ ꯅꯣꯛꯅꯤꯡꯕ ꯋꯥ ꯍꯥꯏꯗ꯭ꯔꯗꯤ ꯅꯣꯛꯅꯤꯡꯗꯦꯗ ꯅꯣꯛꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯣꯛꯂꯛꯀꯦꯕ ꯀꯣꯟꯅꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯍꯥꯏꯌꯦ ꯆꯦ ꯑꯅꯨ ꯈꯨꯃꯟꯒ ꯎꯅꯕꯗ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯄꯦꯟꯈ꯭ꯔꯕꯅꯤ ꯑꯩꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯈꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯗꯤ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯅꯪ ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤ ꯃꯆꯤꯟ ꯀꯟꯕꯤꯅꯤ ꯍꯥꯏꯔꯅꯤ ꯑꯗꯨꯒꯤꯗꯤ ꯍꯣꯍꯝꯅ ꯒꯣ ꯇꯨ ꯁ꯭ꯂꯤꯞ ꯍꯥꯏꯌꯦ ꯈꯨꯃꯟ ꯅꯪꯂ ꯊꯣꯏꯕꯤꯁꯅꯥꯂ ꯍꯣꯍꯝꯁꯦ ꯈꯔ ꯀꯠꯊꯠꯈ꯭ꯔꯣꯕ ꯑꯗꯨꯝ ꯃꯁꯤ ꯀꯥꯔꯟ ꯉꯥꯡꯉꯒ ꯂꯩꯔꯦ ꯑꯗꯒꯤ ꯊꯥꯖꯅ ꯀꯩ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯣ ꯑꯩꯁꯨ ꯇꯧꯖꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯥꯖꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯀꯩ ꯄꯨꯔꯛꯀꯦꯕ ꯍꯧꯖꯤꯛꯀꯤꯗೋ ꯍꯥꯏꯌꯦ ꯕꯣꯔꯥ ꯕꯣꯔꯥ ꯄꯨꯔꯛꯀꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕ ꯕꯣꯔꯗꯣ ꯗꯥꯕꯨꯡꯅ ꯕꯣꯔꯥꯗꯨꯗ ꯍꯥꯞꯆꯒꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯅꯣꯏꯒꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯂꯥꯛꯑꯦ ꯍꯥꯏ ꯑꯅꯨ ꯀꯦꯝꯁꯤ ꯏꯆꯦ ꯉꯁꯤꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯏꯆꯦꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯋꯦꯜꯀꯝ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯔꯣꯃꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯁ꯭ꯅꯦꯍꯥ ꯅꯥꯇꯣꯟꯗ ꯁꯩꯅꯁ ꯅꯥꯇꯣꯟꯗ ꯀꯥꯞꯄꯩ ꯍꯥꯏ ꯑꯣꯏꯃꯥ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯏꯁꯄ꯭ꯔꯦ ꯀꯥꯞꯁꯟꯗꯣꯏꯗꯣ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯏꯍꯦ ꯑꯩꯈꯣꯏꯗꯤ ꯆꯦꯜꯂꯤꯒ ꯅꯠꯇꯦꯀꯣ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯅꯤ ꯆꯦ ꯑꯅꯨꯁꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯏꯅꯤ ꯐꯗꯣꯏꯅꯦ ꯍꯥꯏꯌꯦ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯟꯅ ꯄꯣꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯍꯥꯏꯌꯦ ꯆꯦ ꯄꯨꯁꯄꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯏ ꯊꯣꯛ ꯇꯧꯔꯣ ꯑꯩ ꯊꯣꯛ ꯇꯧꯔꯣ ꯑꯩ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯚꯤꯂꯥꯁꯥꯅ ꯋꯥꯠ ꯌꯨ ꯁꯦꯌꯤꯡ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯤ
Abhilasha Manipuri language hai adagidi Pompi na kai haiba iche na prank tauba video sing yamna yengba nungai thank you so much Pompi adagidi robot na kai haiba iche nang nupado lan chatpro hai robot aise kasar gi ne Manipur gi nate ko aise kasar gi ne kasar da di lan se tauda baina lan chatre bako adugagidi khuman na haye che posambam thoibiga aiga se chelaga tekta kaidana leiramle tekta kaidana leiramle haya khangde thoibisina happy you bora du pik thana na pik thandradi yaroi ko hai puspana che ai tum haurage hai okay Puspa good night sweet dream ko hayang aigi LB da mu unarse mu lao ko dekhumana che posambam poyeng do yam da dia roi ko hai de che kanan balana megha kanano hai megha kanano thebisana na haima poyeng taure poyeng thaure hai Kuman je luhomagi wa palakpada poyeng hana mami chiga uri je jengu singang je kuman na ibai mug live ai aduga gidi nang live to ira hada taude kayu haba nang ngau bra nang to itu bo ai klare nang ngang chabam jawi he nang ngang da su ngang dai di robot na ka haiba moirangi damak live khurambio hai thebi sarana dabung su live taurak e karino noi hai khoi dabung se ngaure mayam khoi dabung ngaure dei Pompi na haiba iche na hangam kangsoi chagi bado yamna haugadaba male aisu ngasi chari ni hai haurombro Pompi haurombro hangam thong do dagi di dolai pabamna kai haiba kari mathil chan chakhige haye ngasi se kangsoi na chagre adagi posamamna haima khuman se poyeng gasu thaure ne masi angang se aduni posama khani mogi lai pot pura roi si khanga akhoi ni ne mogi lai pot pura roi si lai pot pura ga ne haye ne kaino thaura ni ba poyeng se thaura ni ba poyeng du su ne pi ga sawi ga so haya ka ma male ba khangbra khuman se kijadro edi lai ko pujare roi mogi Romitana ibai su live taurage haye changunu no ibai na changunu mase makok phatre ai ngoda lai ko na chacha ginu mangonda adagi Megha Chandra na haiba mangkhiba mi ani leiramle hai kana mangkhrage da Megha Chandra mangkhiba mi se kana oidoino ne thaibi sanana noi khalli se kaino karamba yaw haibano amata hek yaw roi tumurage hai adune hek phani thaibi sana noi dabung je makok phatraba khangdebo nade mi ke no man puru lai thane kumanna thoibi iba nang aigi lai siga head dog le tra nang na duka lai thada laga yari bane aigi phi sun nalle da ai sauring mana lore nang thoita okay bye ai tu sai ai tu sai bye bye chachi ai chapa yarai kuman noi bai chapa yarai sigera lai bore adagi di Elina na kai haiba Elina la tumge ise anu tum su live taurag ise karigino tamo suai mi tumage ise anu tamo su live taurag ise karigino akhoi tamo se ngaure Elina magi nupi gi LB da jawro maga mana tuminna chalaga magi su LB ma tauraga leiramle ma se ngaure haiba da haiman ma thokla roi robot na haiba langi lai khuramo che sokpan yaudaba haina ayuk ngata da su ai lai khurama da su khuram jagre robot laing thole maren da su aina khuram jare duga gidi khurame ba koi soda khuram jare akoi gi Manipur imalam akoi gi keno sida ko imalai bak se kangdi santi oi ba lebak to hen biro haidana ko ai numit ki khuram je ba ko aduga gi chekanan balana hai o Megha hai adugi manjina la hi che and dada hai hello manjina welcome na che gelbi da lapi bagi thank you Pompi na khara adum haurami che hai khara adum haurami che hangam ni am hau bani ko idi hangam nam pa me Pompi hangam sam thong se sa idam pam je ba de Elina na hai mi
mi hana khare iche kadai da hana khrage Elina Gopal na hai ba like done Elina kadai da mi hana khrage ba adugagidi che kanon bala na hai Gopal hai adugadi posambam na dabungi chatlaroi che hai duni chakhinu akhoi da loi san khare na saubadagi robot na Manipur lan se noi khangdabro noi mi ani mangkhiba khangdabro kaino noibu hai mi ani mangkhre hairo Manipur lan se noi lan sibudi khange mi ani mung mangrabo ngasi mangi ro ngarang mangi ne khangde ne dudi khumana thoibi nangonda chalo fani hairagle hai ade Puspa na itei live kathat khare khoi da ina kathalwai na sound ba ma tawi se khangba dei thebisna na animak punna join tawra thara o di yade dogidi haiba pharak ita taradana sini noi hai adagidi Gopal na haiba che ai tumlage ko hai okay Gopal good night dagi che karon bala na Gopal hai na kau khare adagidi Meghachandra na haiba ningthau khongda mang khare tawrambado tekta kaidana leiramle o acha phare phangba taradiko kashum tawdana tekta kaidana phangi ha tabadam haraure de Elina na hayeng khabar da hapase nupi na live thajin thari ngai da mai nupa bu thajin le na Elina dune ek phara dami aseng bada aduna pharani ba khoi da tawri se khangbra Gopal Mama thone ka ke jabra. khangi ne kaino Ai ki tene ka khala ro to. Gopal na hai ba che kanano ai tumlurage ko hai che kanon ai tumlurage ko hai de thebisna inama isai hai che kanon bala na yare ko Gopal hai Jiten singane hello anu hai Jiten nungai ribo chakcharabo kajang sarake thebisna na Manipur gi mi na te ko live lagli se khanglamdaba yaiko mayam hai adai Romita Singhana hoine RK Ichan Thoibina thagalakbani mabok to kapiyam na hai o adagidi mi kaiba mi hatnai haiba nate ichegi live se mi hantha khare haiba tamona live tharakba dugine hai Farakimi ni se farakimi adagidi Seyana kai haiba hello hai hi Seya adagidi Seyana kai haiba support karo please hai okay please support कीजिए adagidi khumana corona virus back ibai hai thebisna dabung corona amuk laglabo lan marak sida namai dai du lauthok uko lan marak sida corona ga lakhinu hai adagi khumana che anu khuman lapnau ne ibai se corona virus adune ade che kan balana khangi he bung hai khangi he bung hai adagi siya na hai ba khuman join karo please support karo please okay सिया दा मैं आपने में ज्वाइन तो बिरो सिया जो मेरे LB पे यहाँ पे जो खुमन निंगथौ चैनल ये भी उसका चैनल है उसको भी सपोर्ट करो और मुझे भी सपोर्ट करो और मुझे भी करो और बुंगी थोक थाक में भी सपोर्ट करो ठीक है अदगीदी खुमन मेघना कह हाइबा कुकी अनि कोइथी थीरी गाड़ी दा फंग नहीं अनि दु थीरी है ओ गाड़ी दी फंगे अनि दु थीरी है ओ कुकी अनि कोइथी थीरी गाड़ी दी फंगे अनि दु थीरी है मा फंगदी फनी ने de khumana haiba patel sorry and haire adugi di Jiten na kai haiba
ꯅꯣꯏ ꯋꯥꯔꯤꯁꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏ ꯖꯤꯇꯦꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯖꯤꯇꯦꯟ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯑꯂꯩ ꯑꯂꯩꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯟꯗ ꯑꯂꯥꯛ ꯋꯥꯔꯤ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯉꯁꯥꯏꯗꯒꯤ ꯁꯨꯅꯔꯤꯅꯦꯀꯣ ꯑꯗꯒꯤꯗꯤ ꯁꯤꯌꯥꯅ ꯀꯥꯔꯣꯟ ꯕꯂꯥ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯅꯪ ꯄꯄꯨꯔꯣ ꯁꯛꯇꯥꯕꯩ ꯀꯩꯅꯣ ꯏꯅꯝꯃ ꯅꯪ ꯄꯥꯄꯨꯔꯣ ꯍꯥꯏꯔꯣ ꯄꯥꯄꯨꯔꯣ ꯏꯁꯩ ꯁꯛꯇꯕꯩ ꯁꯛꯇꯕꯒꯤ ꯈꯤꯅ ꯀꯩꯕ ꯀꯩ ꯍꯥꯏꯅꯣ ꯈꯤꯒꯠꯂꯤꯕ ꯑꯣ ꯈꯤꯅ ꯈꯤꯒꯠꯂꯤꯕ ꯏꯁꯩ ꯁꯛꯎ ꯌꯥꯗꯦ ꯈꯤꯅ ꯈꯤꯒꯠꯂꯤꯕ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯀꯦ ꯃꯌꯥꯝ ꯀꯣ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛꯅꯦ ꯍꯦꯜꯂꯣꯏ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯃꯩ ꯇꯟꯕꯅ ꯏꯆꯦ ꯀꯥꯂꯣꯝꯂꯥ ꯑꯅꯨ ꯁꯤ ꯑꯩ ꯑꯦꯝ ꯇꯣꯛꯀꯦ ꯕꯤꯔꯦꯟꯗꯣ ꯀꯨꯀꯤꯅ ꯐꯥꯅꯕ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕꯅꯦ ꯑꯌꯥ ꯑꯁꯦꯡꯃꯛꯀꯤꯔꯅꯦ ꯏꯆꯦ ꯀꯥꯅꯣ ꯈꯤꯇ ꯐꯥꯈ꯭ꯔꯁꯨ ꯐꯔꯦ ꯃꯥ ꯐꯥꯅ ꯍꯥꯠꯈ꯭ꯔꯁꯨ ꯐꯔꯦ ꯃꯥ ꯀꯨꯀꯤꯅ ꯊꯤꯔꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯣ ꯑꯦꯂꯤꯅꯥꯅ ꯍꯥꯏꯕ ꯇꯨꯝꯖꯔꯒꯦ ꯇꯥꯃꯣꯒ ꯏꯆꯦꯒ ꯇꯨꯝꯖꯔꯒꯦ ꯇꯥꯃꯣꯒ ꯏꯆꯦꯒ ꯑꯃꯨꯛ ꯈꯠꯅꯅꯤꯀꯣ ꯇꯥꯃꯣꯗꯣ ꯇꯨꯝꯍꯟꯈ꯭ꯔꯣ ꯐꯔꯛ ꯑꯗꯨꯝ ꯌꯥꯝ ꯇꯥꯔꯤꯗꯣ ꯍꯥꯏ ꯑꯗꯨꯅꯦ ꯃꯣꯕꯥꯏꯜꯁꯦ ꯉꯪꯒꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯦꯜꯕꯤꯗ ꯐꯝꯃꯒ ꯇꯧꯔꯤꯁꯦ ꯀꯅꯥꯅ ꯑꯗꯩꯗꯤ ꯍꯥꯏꯔꯣ ꯊꯣꯏꯕꯤꯁꯅ ꯑꯦꯂꯤꯅꯥꯅ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯗꯥꯕꯨꯡ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯠꯂꯣ ꯏꯁꯩ ꯁꯛꯄꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯔꯈꯣꯍꯦ ꯁꯛꯂꯛꯀꯦꯍꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯥꯎꯔꯛꯀꯅꯤ ꯑꯩ ꯄꯣꯝꯄꯤꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯄꯣꯝꯄꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯌꯦꯡꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯩꯀꯣ ꯄꯨꯡ 8 ꯖꯤꯇꯦꯟꯅ ꯑꯣ ꯍꯥꯏ ꯑꯗꯨꯗꯤ ꯏꯆꯦ ꯀꯥꯟꯅꯣꯟꯕꯂꯥꯅ ꯑꯁꯦꯡꯕꯅꯦ ꯍꯥꯏ ꯑꯌꯥ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯥꯈ꯭ꯔꯁꯅꯨ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯦꯝꯁꯦ ꯐꯥꯕꯤꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯉꯪꯉꯒ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯅꯥꯀꯣꯡꯁꯦ ꯄꯪꯉꯦ ꯍꯥꯏꯕ ꯃꯥꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯃꯟꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯑꯒꯦꯀꯣ ꯃꯌꯥꯝꯗꯣ ꯏꯁꯩꯁꯦ ꯉꯁꯤꯒꯤ ꯏꯁꯩꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯑꯃꯠꯇ ꯁꯛꯂꯔꯣꯏꯒꯦ ꯑꯩꯅ ꯁꯛꯇꯣꯏꯁꯦ ꯃꯅꯤꯄꯨꯔꯤ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯏꯁꯩ ꯑꯃꯈꯛ ꯁꯛꯆꯔꯛꯑꯒꯦ ꯃꯃꯥꯡꯗꯁꯨ ꯁꯛꯈ꯭ꯔꯕꯅꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯀꯣ ꯑꯩꯒꯤ ꯀꯃꯦꯟꯗ ꯄꯥꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯕꯨꯡꯅ ꯃꯥꯒꯤ ꯀꯣꯃꯦꯟꯁ ꯄꯥꯕꯤꯔꯝꯃꯨ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯕꯨꯡꯒꯤ ꯀꯣꯃꯦꯟꯁ ꯀꯗꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯁꯥꯎꯔꯤꯌꯦ ꯃꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯗꯥꯕꯨꯡꯅ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯌꯦ ꯆꯦ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯔꯣꯃꯤꯇꯥꯅ ꯑꯃꯨꯛ ꯊꯤꯡꯉꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯨꯛ ꯁꯛꯑꯣ ꯍꯥꯏ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯀꯥꯅꯣꯟꯕꯂꯥ ꯕꯤꯔꯦꯟꯗꯤ ꯑꯩꯈꯣꯏꯗ ꯂꯩꯃꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏ ꯗꯥ ꯃꯦꯘꯥꯅ ꯃꯣꯏꯗ ꯂꯩ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯌꯦ ꯁꯤꯔꯦꯗ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯐꯥꯈ꯭ꯔ ꯐꯔꯕꯅꯤ ꯃꯗꯨ ꯅꯨꯄꯥꯗꯨꯗ ꯑꯁꯦꯡꯕ ꯈꯨꯃꯟꯅ ꯅꯨꯡꯁꯤꯕꯤ ꯂꯩꯕ꯭ꯔꯣ ꯀꯥꯏꯅ ꯏꯍꯥ ꯊꯣꯏꯕꯤꯁꯅꯥ ꯂꯩꯇꯦ ꯀꯥꯏꯗꯩ ꯀꯆꯦ ꯀꯥꯟꯅꯕꯂꯥꯅ ꯀꯩ ꯍꯥꯏꯕꯅꯣ ꯄꯇꯦꯜ ꯑꯩ ꯈꯪꯉꯤ ꯄꯇꯦꯜ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯁꯒꯣꯜ ꯏꯁꯩꯁꯦ ꯀꯩ ꯍꯥꯏꯕ ꯁꯒꯣꯜꯁꯦ ꯏꯁꯩꯁꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯆꯦ ꯔꯣꯃꯤꯇꯥꯅ ꯉꯝꯍꯟꯒꯅꯨꯀꯣ ꯍꯥꯏꯌꯦ ꯑꯩ ꯅꯥꯇꯣꯟ ꯐꯨꯜꯂꯦ ꯃꯌꯥꯝ ꯑꯇꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯃꯥꯏꯅ ꯉꯥꯡꯕ꯭ꯔꯣ ꯑꯩꯕꯨ ꯀꯥꯏꯅꯣ ꯉꯥꯡꯕ꯭ꯔꯣ ꯑꯩꯕꯨ ꯀꯥꯏ ꯁꯥꯎꯔꯛꯑꯦ ꯃꯥꯁꯨ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯅꯤ ꯅꯣꯡ ꯅꯪ ꯉꯥꯡꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯥꯅꯤ ꯅꯣꯡ ꯅꯪ ꯉꯥꯡꯕ ꯃꯥꯜꯂꯤ ꯍꯥꯏꯕꯨ ꯀꯩ ꯍꯥꯏꯅꯣ ꯑꯗꯒꯤꯗꯤ ꯔꯍꯃꯟꯅ ꯀꯩ ꯍꯥꯏꯕ ꯂꯤꯡꯖꯦꯜ ꯀꯟꯕ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯏꯁꯩꯗꯨ ꯍꯥꯏꯅꯤ ꯅꯣꯡꯅꯥꯡꯅ ꯉꯪꯕ ꯃꯥꯜꯂꯦ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯗꯨꯅ ꯁꯛꯄꯤꯌꯨ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯍꯥꯏꯕꯀꯣ ꯂꯤꯡꯖꯦꯜ ꯈꯥꯕ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯏꯁꯩꯗꯨ ꯂꯤꯡꯖꯦꯜ ꯑꯩ ꯈꯪꯗꯦꯅꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯔꯍꯃꯟ ꯑꯩ ꯑꯁꯤꯒꯤ ꯏꯁꯩꯁꯤꯕꯨ ꯐꯥꯗꯦꯅꯦ ꯑꯩ ꯍꯌꯦꯡ ꯑꯗꯨꯝ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯊꯤꯔꯒ ꯍꯌꯦꯡ ꯁꯛꯂꯛꯀꯦ ꯈꯪꯕ꯭ꯔꯥ
ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯒꯦꯔꯣ ꯃꯦꯘꯥ ꯍꯥꯏ ꯑꯗꯒꯤ ꯔꯦꯅꯤꯅ ꯆꯦꯅꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯍꯥꯏ ꯔꯦꯅꯤ ꯖꯤꯇꯦꯟꯅ ꯏꯁꯩ ꯑꯏꯪꯕ ꯑꯃ ꯁꯛꯂꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏ ꯔꯣꯃꯤꯇꯥꯅ ꯆꯦ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯔꯣꯃꯤꯇꯥ ꯍꯥꯏꯅ ꯁꯥꯎꯈ꯭ꯔꯦ ꯔꯣꯃꯤꯇꯥꯅ ꯍꯥ ꯍꯥꯏ ꯑꯩ ꯏꯁꯩ ꯑꯃꯈꯛꯇꯤ ꯁꯛꯂꯛꯀꯦꯀꯣ ꯏꯁꯩꯁꯦ ꯁꯛꯂꯛꯀꯦ ꯍꯥꯏꯕꯗꯤꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯣꯏꯅ ꯏꯁꯩ ꯑꯃꯈꯛꯇꯤ ꯁꯛꯂꯛꯀꯦ ꯑꯗꯣ ꯔꯍꯃꯟꯅ ꯍꯥꯏꯔꯛꯄ ꯏꯁꯩꯁꯤꯗꯤ ꯑꯩ ꯐꯥꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡ ꯆꯈꯣꯝ ꯑꯝꯇꯗꯤ ꯊꯛꯆꯔꯨꯈꯤꯒꯦ ꯑꯩ ꯏꯁꯤꯡꯗꯨꯁꯨ ꯁꯥꯍꯜꯂꯒ ꯊꯛꯎꯗꯣꯏꯅꯦꯕꯀꯣ ꯑꯩ ꯈꯅꯥꯎꯁꯦ ꯌꯥꯝ ꯀꯪꯉꯦ ꯉꯁꯥꯏꯗꯒꯤ ꯀꯣꯃꯦꯟꯁ ꯄꯥꯕꯒꯤ ꯏꯁꯤꯡꯗꯣ ꯊꯛꯑꯕ ꯃꯇꯨꯡꯗ ꯏꯁꯩ ꯁꯛꯆꯔꯛꯀꯦꯕꯀꯣ ꯗꯥꯅ ꯀꯣꯃꯦꯟꯁ ꯃꯈꯥꯁꯦ ꯑꯝꯇ ꯄꯥꯍꯧꯔꯁꯅꯨ ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯑꯩ ꯏꯁꯤꯡ ꯑꯝꯇ ꯊꯛꯆꯔꯨꯈꯤꯒꯦꯀꯣ ꯃꯌꯥꯝ ꯗꯥꯅ ꯀꯣꯃꯦꯟ ꯉꯥꯛꯇ ꯄꯥꯔꯣ ꯔꯦꯗꯤꯑꯣꯒꯤ ꯃꯤ ꯁꯤꯟꯕꯩ ꯃꯑꯣꯡꯅꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯝꯇ ꯊꯛꯎ ꯏꯁꯤꯡ ꯈꯅꯥꯎꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯈꯔ ꯀꯪꯉꯦꯕ ꯑꯩ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇꯥꯃꯤꯜꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯧꯖꯔꯛꯏ Andrema Tandre Kandrema Kumanito Bolestama Seromita Isai Sakan Doito Yango Sana Singa Bolestamaha Se Noi Karam Mafam Gino Lefam Se Sana Singa Koi Kasar Chandam Lekai Tubi Sana Maibamna Manipur Kobi Ima Ni Sao Bolestama Tubi Sana Kumaning Tau Channel Star Ising na thakpa yaroi bako Meghachandra Kairakna Hakrais Nungsiba Huini Aina Hanna Kanglam Nungsiba Huini Aina Hanna Kanglam Laba Nungsiba Huni as who was a Hui and Basel Aine Mitchune Yadana Machidi Humaidropa Nungsiba Huina Yini Nungsiba Huni Romita Singna Tapna Sakloi Jiten Singana Yamba Hello Kari Lamgino Yamba say quick Saturday Romidasna Kadai the cookie no comment Paris and I cookie na te ukini ay sa sinuti sa kinong kinong to ini Yamba say pagi yan tauba hay kapag nila kapro singay batake kumaning doon zero meta news pa badagi tanturak pamini oidabay aduni to bisana na Manipur Kobi imana sa ina ma sakta yaro isidi Manipur Kobi imana sa phade say mo phabro na mo phade ay say phade ile kasar kari khungino kasar chandam lekai nungsiba mana inakta lengdana leiraba ay di thabak ka amata suroy parang ni kami nga mangre kumanin doon Cheromita news ba ni to bisana na Manipur Kobi man solo Meghachandra na loan na sa jiten sina kasar kari khungino ege je kanon na Manipur sana lebang Manipur isai do habra ise phade natun phunge phullo ay tare ise ka hi bye paikit kari ne Hi ibay gi leifam kaidagino amta haibiro ba kumaning daw ay cinglabak tagini Romita singna wa ise chanay ne se changlak baga ise tabisana na si yauradi chinga se thininga kadawreda sak uranuk to nungsi nungol su sakpa yade haiba khanba su phade haiba ai chawarjena hai jiten sing nena sai komna ke Manipur Kobi imani chingdol mapan na kuisel libi chingmi tamigi haurakphamni furup kayadi khunda phamni langoi isai kaino nang na skin no muk ching muri do na me koi mala ai heng sakke isai sanabada
ꯁꯛꯄꯨ ꯇꯛꯄ ꯂꯝꯗꯝꯅꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯑꯐꯥꯕ ꯑꯃ ꯁꯛꯑꯣ ꯔꯣꯃꯤꯇꯥꯁꯤꯡꯅ ꯇꯞꯇꯥꯒꯤ ꯏꯁꯩ ꯁꯛꯑꯣ ꯍꯥꯏ ꯖꯤꯇꯦꯟꯁꯤꯡꯅ ꯏꯌꯥꯝꯕ ꯏꯇꯩꯃꯒ ꯄꯨꯟꯅ ꯅꯣꯡꯃꯗꯤ ꯐꯥꯖꯧ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯑꯆꯨꯝ ꯑꯁꯦꯡꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯎꯔꯒ ꯆꯦꯅꯨ ꯈꯨꯃꯟꯁꯦ ꯇꯠꯄꯠ ꯍꯩꯕꯅꯦ ꯔꯣꯃꯤꯇꯥꯁꯤꯡꯅ ꯁꯦ ꯁꯦꯕꯣꯠꯇꯤꯗꯣ ꯃꯥꯏꯄꯦꯝ ꯏꯁꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯜꯂꯨ ꯅꯣꯏꯅ ꯈꯜꯂꯨ ꯑꯩꯈꯣꯏ ꯑꯝꯇ ꯁꯛꯂꯨ ꯈꯜꯂꯨ ꯅꯣꯏ ꯈꯜꯂꯨ ꯑꯝꯇ ꯐꯥꯗꯦ ꯃꯤ ꯅꯣꯏꯅꯒ ꯂꯩ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯁꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯕ ꯏꯁꯩꯁꯤꯡ ꯑꯩꯈꯣꯏꯅ ꯑꯝꯇ ꯐꯥꯗꯕꯗꯤ ꯀꯔꯤꯝꯇ ꯁꯛꯄ ꯉꯝꯖꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯉꯝꯕ ꯍꯥꯏꯕꯨ ꯁꯦꯕꯣꯠꯇꯤ ꯃꯥꯏꯔꯦꯟ ꯄꯥꯟꯗꯦ ꯁꯦꯕꯣꯠꯇꯤ ꯖꯤꯇꯦꯟꯁꯤꯡꯅ ꯑꯔꯨꯕ ꯏꯁꯩꯗꯣ ꯔꯤꯍꯥꯔꯁꯦꯜ ꯇꯧꯕꯇꯅꯤ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯃꯥꯂꯦꯝꯅ ꯑꯣꯐꯤꯁꯤꯌꯦꯜ ꯌꯥꯝ ꯇꯥꯡꯅ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯕ ꯃꯥꯜꯂꯤꯀꯣ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯝ ꯊꯦꯡꯉꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯑꯩ ꯈꯟꯂꯣꯏ ꯑꯁꯤ ꯅꯨꯄꯤꯁꯦ ꯏꯁꯩ ꯈꯟꯕ ꯌꯥꯝ ꯂꯨꯏꯌꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯐꯣꯟ ꯑꯃꯗꯨꯗ ꯑꯩꯈꯣꯏ ꯁꯛꯂꯛꯀꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯊꯣꯏꯕꯤ ꯗꯥ ꯁꯅꯥꯅ ꯃꯦꯘꯥꯁꯤꯗꯤ ꯏꯪ ꯏꯪꯅ ꯃꯁꯤꯁꯨ ꯐꯥꯒꯤ ꯌꯥꯝ ꯐꯩꯅꯦ ꯁꯤꯔꯦꯗ ꯀꯣꯏꯔꯤ ꯅꯣꯏ ꯐꯥꯎ ꯀꯩꯕ ꯅꯥꯎꯐꯝ ꯊꯥꯈꯤꯕ ꯅꯇꯝꯕꯥꯛꯅꯤ ꯁꯛꯑꯣ ꯏꯅꯝꯃ ꯅ ꯄꯨꯟꯁꯤꯒꯤ ꯇꯥꯗ꯭ꯔꯕ ꯏꯁꯩꯒ ꯀꯩꯅꯣꯅꯤ ꯈꯟꯖꯤꯜꯂ ꯁꯤꯗꯤ ꯐꯥꯏꯌꯦ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯅꯇꯝꯕꯥꯛꯇꯅꯤ ꯆꯤꯟꯗꯝꯕꯤꯈꯤ ꯃꯍꯩ ꯅꯪꯒꯤ ꯂꯧꯕꯨꯛꯇꯅꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯏꯗꯤ ꯆꯦꯅ ꯆꯣꯡꯅ ꯁꯥꯟꯅꯈꯤ ꯅꯁꯥꯏꯒꯣꯟꯗ ꯁꯥꯟꯅꯈꯤ ꯅꯁꯥꯏꯒꯣꯟꯗ ꯅꯨꯡꯁꯤꯕꯗ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ 이마기수 이마 이마기수 이마 ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯈꯜꯂꯤꯕ ꯏꯁꯩꯁꯦ ꯁꯩꯍꯧ ꯏꯁꯩꯅꯤ ꯏꯁꯩꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯛꯄ ꯏꯁꯩꯅꯦ ꯔꯣꯃꯤꯇꯥꯁꯤꯡꯅ ꯑꯗꯨꯗꯤ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯁꯛꯂꯛꯑꯣ ꯑꯗꯩ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯅꯦꯅꯦ ꯀꯀꯥ ꯉꯔꯥꯡꯗꯤ ꯌꯦꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯔꯥꯡꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯉꯩꯗ ꯑꯣꯀꯦ ꯅꯦꯅꯥ ꯑꯣꯀꯦ ꯁꯥꯏꯈꯣꯝꯅ ꯑꯟꯖꯨ ꯆꯦ ꯑꯅꯨ ꯍꯥꯏ ꯄꯦꯗꯣꯖꯤꯠ ꯁꯒꯣꯜꯁꯦꯝꯅ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯏꯄꯥꯝ ꯂꯝꯗꯝ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯦ ꯏꯆꯥ ꯏꯄꯥꯔꯤ ꯏꯃꯣꯝꯆꯥ ꯅꯃꯥ ꯀꯩꯕ ꯑꯩꯍꯥꯛꯄꯨ ꯈꯝꯕꯤ ꯃꯩꯅ ꯃꯌꯥꯏꯅ ꯃꯌꯥꯏ ꯅꯃꯥ ꯑꯩꯒꯤ ꯈꯅꯥꯎ ꯌꯧꯅ ꯆꯥꯎꯔꯦꯀꯣ ꯆꯥꯂꯛꯂꯦꯀꯣ ꯑꯣꯀꯦ ꯃꯗꯨ ꯕꯤꯇꯤꯡ ꯅꯨꯃꯤꯠꯇ ꯁꯥꯒꯦ ꯏꯆꯦ ꯀꯅꯣꯂꯥꯅ ꯑꯁꯕꯨꯡ ꯏꯆꯦ ꯆꯥꯎꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯐꯥꯗꯤ ꯐꯥꯔꯝꯃꯦ ꯖꯤꯇꯦꯟꯁꯤꯡꯅ ꯑꯉꯥꯡ ꯑꯅꯤꯗꯤ ꯇꯨꯝꯈ꯭ꯔꯦ ꯖꯤꯇꯦꯟ ꯇꯨꯝꯈꯔꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯔꯦꯗꯤꯑꯣꯗ ꯑꯩꯗꯤ ꯌꯥꯝ ꯁꯛꯑꯦ ꯑꯣ ꯑꯗꯩ ꯄꯟꯊꯝ ꯀꯥꯄꯨꯔꯅ I love you 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 and I hate you ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯔꯤ ꯍꯥꯏꯕ ꯋꯥ ꯊꯣꯏꯕꯤ ꯁꯅꯥꯅ ꯊꯦꯡꯛ ꯌꯨ ꯏꯅꯃ ꯖꯤꯇꯦꯟ ꯁꯤꯡꯍꯅ ꯅꯥꯏꯁ ꯚꯣꯏꯁ ꯏꯅꯃ ꯃꯅꯥ ꯄꯤꯕ ꯖꯥꯏ ꯄꯤꯔꯛꯑꯣꯅꯦ ꯈꯤꯇ ꯄꯤꯔꯛꯑꯣꯅꯦ ꯃꯅꯥꯗ ꯄꯤꯔꯛꯑꯣꯅꯦ ꯉꯥꯏꯔꯤꯃꯤꯅꯦ ꯏꯆꯦ ꯀꯥꯅꯣꯃꯅ ꯑꯣ ꯃꯦꯘꯥꯏ ꯑꯗꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯣ ꯃꯦꯘꯥꯏ ꯑꯗꯩ ꯁꯤꯙꯤ ꯇꯤꯋꯥꯔꯤꯅ ꯍꯥꯏ ꯄ꯭ꯔꯊꯝ ꯀꯥꯄꯨꯔꯅ ꯖꯁꯇ꯭ꯔꯦꯁ ꯄ꯭ꯔꯊꯝ ꯀꯥꯄꯨꯔ ꯃꯥꯡꯈ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯊꯧꯕ ꯅꯪ ꯁꯥꯡꯃꯟꯈ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪ ꯏꯁꯩ ꯃꯌꯦꯛꯇꯣ ꯄꯥ ꯉꯝꯃꯔꯣꯏ ꯄꯣꯠꯁꯝꯕꯅ ꯑꯣꯀꯦ ꯕꯥꯏ ꯆꯦ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯆꯠꯂꯒꯦꯀꯣ ꯆꯠꯂꯒꯦꯀꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯈꯨꯃꯟ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯑꯦꯟ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯦꯚ꯭ꯔꯤꯋꯥꯟ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯗꯩ ꯏꯆꯦ ꯀꯜꯄꯅ ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯦꯗ ꯉꯥꯏꯍꯥꯛ ꯃꯦꯘꯥ ꯉꯧꯃꯤꯟꯅꯁꯤ ꯋꯥꯔꯤ ꯇꯨꯝꯂꯒꯦ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤꯀꯣ ꯕꯂꯥ ꯅꯪꯁꯨ ꯔꯦꯗꯤꯑꯣꯗ ꯁꯛꯂꯛꯑꯣ ꯁꯤꯗꯤ ꯇꯤꯋꯥꯔꯤꯅ ꯗꯨ ꯌꯨ ꯅꯣ ꯍꯤꯟꯗꯤ ꯊꯣꯔꯥ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯕꯥꯏ
मिस्टर सीधी तिवारी में हमको हिंदी थोड़ा थोड़ा आता है, बहुत ज्यादा नहीं आता, इसलिए हम थोड़ा थोड़ा बोलते हैं, थोड़ा में ज्यादा नहीं बोलेगा, बोलेगा तो थोड़ा isai बोलेगा. nate sereng ni paro wai Uy, ibungo na kobi, ako'y sareng garapahan, isay garapahan, ako'y jalo rin, kanaw siya. Tinglon kaya ipa kaya lando na su punsi sinta ithauda ikokta habli Changdam ningai leitrabana gun amadi Lotu na leiri taibang malem lakta Changdam ningai leitrabana gun amadi Lotu na leiri taibang malem lakta Imagisu imanang ni Manipur Imagisu imanang ni Manipur Dadagi mathang lage amuk comedy macha ama matang hairo Daydi paroy haiba natro pare dudi bye. Okay, bye. Kuman ning nang dunga masalu yang. Romita singana wow kya bade super. Day jakal mana ke benang adum sa omega thabi sana dadagi matang lae amu comedy macha ama Sridhiwan hai Jai Shri Ram. Day kuman ning naga thoibi gi oidi pa khini ko khangle che nu kuman en ai bai thoibi nachal nungsi hauroko nungsi na hauroko. Okay, bye, good night. Nang na thangpa kam pare nang kuman nang ai nakile ram nang ne Megha Chandra na kaya nupa na sakpa nupi na sakpa hek loy baga nupa na muso ay di loy re Koi dadi si dam tha da bane say pa de to bisana na ina ma cingdon kaya ipak kaya landu na saklu sulu tongda adumak lengda na ichil kaya cheli ichil haiba ni hette. Cheli ichil haiba Sidite, you are Indian. Indian. Throat kayo. Kumain throat kayo. Bunchi sinta ithauda kutahabli Chandam ningai leitrabana gun amadi Lotu na leiri taibang malim lakta Tabis na nangyam na tumningbra nang sotilazen na ariw Indian. Kumain na thoibi nang layu ko nanamana nang buyam na nung si Jay ko ay di nung si bide bye kay rumita na iba ay funny dialogue am to tawro kayo dialogue tawro to siya nga ang kapam niya. Ay ba? Tawro siya ka mayam na ko mayam like na tawsan view ba please like to the bazaar ga di like se kun khatang lai jam li e ba ko like ka tawsan view mayam please जो भी आया यहाँ पे प्लीज लाइक कीजिए लाइक एकदम कम है सिर्फ 20 लाइक है प्लीज हम अभी काउंट करेगा 20 से कितना लाइक आएगा हम काउंट करेगा आप लोग लाइक नहीं करेगा तो हम लोग कमेंट नहीं पड़ेगा मैं गुस्सा हो गया मेगाचन सने बला काइनो Rumita na kaya lomtang Megachandra na bala nangi photo se jeng agaj sagi ni bala nangi photo se jeng agay je kana maga kare siditi wane are you back daidi best to bisanana adu matang du sum sakninge ahing sida soiroi do sakpa Day kuman na kay ba thoibi sana unlike tau
Kho kai Mega Chandrana like done. Thank you so much. Romita Singh Ibai vote khomba mansile aduni. Ai isai to o maya mai thobi chana kai no ai khumani to na thobi ai di unlike tore ko ning thau zaman juna nene nungai pham khangde da thamoi se yamna chaeda doni sidite wani you are batch no Swati Lenzaga which language are you speaking Manipuri Kumaning to na bye. Sweetie to na I am Indian. Kumaning to na bye bye. Romitan say bye. Good night. Sweet dreams. Okay, okay. Good night. Good night. Tabi na dabong di pangbasa pa na yung banungay adoni Mega Chandra nang buo bada ay di nang buo bada ay di ngaure haibado Sarna sa ay di padi isay siyenta padi ba thôi bi ay di tumning le ko sauro no tumning da pungani phajala da pungani kasi di pungani da tawro sila ma kasi tumning bo sumai taw bujana pai pai thôi bi sinai di tum lage ko saunu ko पैना नूने नु बोई मालवा गंगाधर मालवा यम गंगाधर मानबरा गंगाधर मैया मिंगो नो लाइक हम तो दे तल्लेंगो लाइक तो वागे चुचुंग तो दे मैयाम हेलो मैयाम दाबुंग इना मदी इना माचे खंगदे मा चुन्ने इंगोंदे तो खन्यागा माने मोबाइल एगी दे पाइरगने चम चप थागरे करी तो इबो खंगदे ai le yezida Mayam jong tu lai tu anu kuman lai anu kuman yu mawa chiu japang iche di comment I dinge the like tawrame oh thank you so much Elias thaudam na tamo macha welcome ai sakki un gangadhar man ri un ana sakti man na gangida sakti ma gangadhar do Ui sao cái tao nó lấy cái tay ngon đó. Này về, chỉ chơi cái game đúng mà sao tôi. Ai nó có propose tao đối với mày nó. Anh nu, nó ngay bưng shipper à. Ai đi nâng chân một cái ổ rồi đi chắc cha bằng ông đi như hay hơn phá ra tôi đi hoa đi. Mà xí sọc xí đi quay hơn phá ra đi cha. Hai cái đâu đó. Nó bị đâm mà sắc giam phải gì cô. Thank you ai nó lâu nhiều bị nhìn cái thì tôi như thế ai thật sự hay hành phải hỏi từ đi mà có mình cái gì phải bắt như vậy như nhà cái gì nó hay chứ như bây giờ mà chắc bắt chứ phải bị thế này có hay ba hầu như là bông ba sa ba du di de inya magi macha no pa mal Ôi mai xin chào các lại chụp dàn nó cái mà cái đấy giờ nhô coi chứ gì cả sáng giờ nhỉ imung giờ hip phẩm mi mega chân chân nha tham môi pan giờ bini nang đi tham môi pan giờ bini nang gì nhung chỉ khăng giờ bini nang gì Pamubi nangi wa kalda mega cheri ba aini nungsibi nangi wa kalda ngau cheri ba aini tham môi pan giờ bini nang bu nung si khăng giờ bini nang bu Thì bây giờ na adusu mamadagi hanba machani mali se mamadagi hanba machani mali se hai Tabi chanya nyang nya nagi dame khana landro bala Aigi life se mi madi khanya bala Elai to danan nebani chani ye
ꯅꯣꯏꯕꯥꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯔꯣ ꯅꯨꯄꯥꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤꯅ 43 ꯃꯥꯒꯤꯅ 37 ꯁꯤ ꯀꯩꯅꯣ ꯂꯥꯜꯂꯦ ꯃꯁꯤꯒꯤꯁꯤ ꯂꯥꯏꯛ ꯌꯥꯝ ꯋꯥꯠꯂꯦ ꯃꯤꯁꯤ ꯋꯥꯠꯂꯦ ꯉꯁꯤꯗꯤ ꯄꯨꯡ 2ꯗ ꯇꯧꯔꯅꯤ ꯋꯥꯏ ꯌꯥꯝꯅ ꯄꯨꯡ 2 ꯃꯈꯥꯏ ꯇꯧꯕꯁꯦ 나코 무바지가 소는 누빠 이지 Đứng tắc 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 gùng tắc 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 gùng tắc 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 gùng tắc tắc 누구나 로레이지 ꯑꯁꯤ ꯌꯥꯝ ꯊꯦꯡ ꯇꯧꯔꯁꯤ ꯃꯥ ꯍꯥꯏꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯕ ꯇꯨꯝ ꯍꯧꯒꯠꯄꯗ ꯅꯣꯏꯅꯤꯒꯤ ꯑꯃꯨꯛ ꯃꯨꯛꯂ ꯄꯨꯟꯅ ꯀꯩꯅꯣ ꯁꯣꯟꯖꯦꯕ ꯂꯧꯔꯒ ꯕꯥꯁꯤ ꯍꯨꯏꯁꯦꯟ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯨ ꯅꯣꯏꯅꯤꯒꯤ ꯑꯃꯨꯛ ꯂꯥꯏꯚ ꯄꯨꯟꯅ ꯇꯧꯔꯒ ꯕꯥꯁꯤ ꯍꯨꯏꯁꯦꯟ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯨ ꯅꯣꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯃꯈꯥꯗ ꯏꯕꯤꯔꯛꯑꯣ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯀꯥꯏ ꯂꯥꯜꯂꯤꯅꯣ ꯊꯦꯡꯂ ꯑꯍꯤꯡ ꯃꯇꯝꯁꯤꯗ ꯈꯪꯗ꯭ꯔꯦ ꯃꯦꯘꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏꯠꯇ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯇꯥꯔꯗ꯭ꯔꯥ ꯂꯥꯟꯕ ꯇꯥꯔꯗ꯭ꯔꯥꯅꯦ ꯊꯣꯏꯕꯤꯁꯅꯥ ꯄꯨꯟꯅ ꯇꯧꯔꯒꯗꯤ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯄꯨꯟꯅ ꯇꯧꯔꯒꯗꯤ ꯖꯣꯏꯟ ꯇꯧꯔꯒ ꯅꯣꯏꯕꯨ ꯀꯨꯀꯤꯁꯦ ꯍꯥꯠꯅꯤꯡꯗ꯭ꯔꯣ ꯃꯣꯏꯅ ꯃꯤꯍꯥꯠꯅ ꯀꯨꯀꯤ ꯅꯨꯡꯁꯤꯕ ꯀꯅꯥ ꯌꯥꯎꯔꯤꯒꯦ ꯀꯨꯀꯤꯗꯤ ꯑꯩꯗꯤ ꯈꯨꯖꯤꯟꯗꯅ ꯁꯤꯛꯂꯒ ꯍꯥꯠꯅꯤꯡꯉꯦꯅꯦ ꯑꯃꯨꯛꯇ ꯕꯣꯛꯂꯣ ꯍꯥꯠꯇꯣꯛꯄꯗꯣ ꯄꯥꯝꯃꯨꯏꯅꯦ ꯄꯦꯜꯂꯣꯏꯑꯦꯕ ꯃꯦꯒꯥꯆꯟꯗ꯭ꯔ ꯑꯩꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕꯅꯦ ꯑꯣ ꯀꯥꯞ ꯆꯜꯂꯦ ꯄꯨꯡꯈꯥꯏꯃꯨꯛ ꯇꯧꯔ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯃꯤꯠꯁꯤꯗꯤ ꯌꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯨꯀꯤꯁꯦ ꯀꯨꯀꯤꯁꯦ ꯃꯀꯛ ꯀꯛꯑꯁꯨ ꯄꯦꯜꯂꯔꯣꯏ ꯑꯗꯨꯅꯤ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯂꯥꯏꯁꯤꯅ ꯑꯩꯒꯤ ꯃꯃꯥ ꯄꯄꯥ ꯑꯣꯏꯕꯤꯌꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯦꯂꯥꯏꯁ ꯊꯧꯗꯥꯝ ꯍꯛꯀꯥꯝꯁꯦ ꯀꯩꯅꯣ ꯍꯛꯆꯥꯡ ꯍꯛꯀꯥꯝꯁꯦ ꯄꯪꯄꯨꯗ ꯄꯨꯈꯠꯂꯛꯏ ꯇꯨꯃꯤꯟꯅ ꯂꯩꯔꯁꯦ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯋꯥꯔꯦꯕ ꯑꯩꯒꯤ ꯕꯨꯕꯣꯛ ꯀꯅꯤ ꯂꯩꯕ ꯑꯩꯒꯤ ꯕꯨꯕꯣꯛ ꯀꯅꯤ ꯂꯩꯕ ꯑꯣ ꯃꯃꯥ ꯄꯄꯥ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯦ ꯑꯦꯂꯥꯏꯁ ꯊꯧꯗꯥꯝ ꯃꯦꯒꯥꯆꯟꯗ꯭ꯔ ꯑꯩꯅ ꯁꯥꯎꯅꯤꯡꯕꯁꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯕꯁꯤꯅꯤ ꯑꯦꯂꯥꯏꯁ ꯊꯧꯗꯥꯝꯅ ꯅꯦꯅꯦꯗꯣ ꯎꯠꯂꯛꯑꯣ ꯅꯦꯅꯦ ꯋꯥꯟꯊꯈ꯭ꯔꯦ ꯗꯥꯕꯨꯡꯁꯦ ꯑꯩꯒꯤ ꯏꯕꯨꯡ ꯑꯁꯦꯡꯕꯒ ꯑꯣꯏꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯤ ꯃꯆꯜꯅ ꯉꯝꯕ ꯃꯕꯨꯡꯅꯤ ꯑꯣꯏꯗꯣꯏꯁꯦ ꯑꯥꯏ ꯂꯚ ꯌꯨ ꯅꯦꯒꯦꯕ ꯑꯣꯟ ꯂꯩꯀꯣ ꯏꯕꯣꯍꯜ ꯕ꯭ꯔꯣꯅ ꯀꯣꯜ ꯇꯧꯔꯛꯅ ꯋꯥꯔꯤ ꯁꯨꯅꯔꯤ ꯑꯣꯀꯦ ꯏꯆꯦ ꯀꯃꯜꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯩꯈꯣꯏꯗꯔꯣ ꯑꯗꯨꯝ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯌꯥꯝꯃꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡ ꯇꯧꯔꯔꯣꯏꯒꯦ ꯍꯛꯆꯥꯡꯁꯦ ꯋꯥꯔꯦꯕ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯤ ꯄꯣꯊꯥꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦ ꯀꯩꯅꯣ ꯃꯤꯠꯀꯁꯦ ꯂꯣꯏꯔꯦꯗ ꯑꯗꯨꯝ ꯂꯩꯈꯔꯦꯅꯦ ꯅꯪ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯥꯔꯣ ꯂꯥꯛꯑꯣꯁꯦ ꯑꯩ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯄꯥꯎ ꯑꯩ ꯃꯤꯠꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯆꯦ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯈꯤꯁꯤꯀꯣ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯔꯈꯤꯁꯤ ꯑꯗꯒꯤ ꯑꯦꯂꯥꯏꯁ ꯊꯧꯗꯥꯝꯅ ꯂꯩꯌꯦ
ꯂꯟꯗꯟꯗ ꯂꯩꯌꯦ ꯊꯕꯛ ꯇꯧꯕꯒꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯇꯥꯕ ꯇꯝꯕ ꯉꯜꯂꯤꯕꯂꯥ ꯇꯨꯝꯕ ꯉꯜꯂꯤꯕꯂꯥ I love you ꯅ 이바이 I love you ꯍꯥꯏ I love you too. ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯡꯃꯒꯤ ꯀꯨꯏꯅ ꯊꯥꯗ꯭ꯔꯁꯨ ꯈꯔ ꯊꯥꯔꯤꯁꯦ ꯌꯥꯏꯗ ꯇꯨꯝꯕ ꯌꯥꯝꯅꯗ꯭ꯔꯦ ꯏꯅꯝꯃ ꯍꯣꯏꯁꯦ ꯈꯔ ꯃꯇꯝ ꯁꯦꯝꯗꯣꯛꯄꯤꯌꯣ ꯇꯨꯝꯕ ꯆꯪꯕ ꯉꯝꯅꯗ꯭ꯔꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯏꯅꯝꯃ ꯍꯣꯏꯁꯦ ꯏꯅꯝꯃ ꯍꯣꯏꯁꯦ ꯈꯔ ꯃꯇꯝ ꯁꯦꯝꯗꯣꯛꯄꯤꯌꯣ ꯍꯥꯏꯕ ꯑꯗꯨꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯉꯥꯛꯇꯪꯒ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯩꯁꯦ ꯁꯣꯝꯗ 94 ꯀꯩꯅꯣ ꯌꯧꯔꯦꯕꯀꯣ ꯑꯗꯨꯗꯣ ꯄꯨꯔꯥ 100 ꯌꯧꯍꯜꯂꯝꯃꯒꯦ ꯇꯧꯕ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯣꯏ ꯕꯂꯥ ꯍꯥꯏ ꯍꯣꯏ ꯕꯂꯥ ꯄꯨꯡ 2 hours 2 hours ꯑꯣꯏꯈ꯭ꯔꯕꯣ 2 hours ꯈꯛꯇ ꯊꯥꯔꯁꯤ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯅꯠꯇꯦ ꯇꯨꯝꯕ ꯅꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯏꯅꯝꯃꯒ ꯗꯗꯥꯒ ꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯦ ꯍꯥꯏꯌꯦ ꯇꯨꯝꯕꯁꯦ ꯆꯥꯡꯗꯤ ꯅꯥꯏꯗ꯭ꯔꯕꯅꯦ ꯊꯣꯏꯕꯤꯁꯅꯥ ꯋꯥꯗꯤ ꯌꯥꯝ ꯋꯥꯔꯦ ꯍꯟꯗꯛꯁꯦ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯑꯁ ꯃꯦꯘꯥ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯄꯨꯡ 2 hours ꯇꯧꯔꯁꯤꯀꯣ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2ꯒꯨꯝꯕꯇ ꯉꯥꯏꯔꯦ ꯃꯤꯅꯤꯠ 2ꯇꯪꯒ ꯂꯩꯃꯤꯟꯅꯔꯁꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯑꯅ ꯍꯥꯏꯈꯔꯦ ꯂꯥ 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 ꯔꯦꯅꯤ ꯗꯦꯕꯤꯅ ꯆꯦꯅꯨ ꯍꯥꯏ ꯔꯦꯅꯤ ꯑꯦꯂꯥꯏꯁꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯂꯥꯛꯑꯣ ꯍꯥꯏ ꯑꯦꯂꯥꯏꯁ ꯅꯪꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯎꯅꯁꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯏꯚ ꯍꯦꯛ ꯑꯍꯥꯟꯕ ꯊꯥꯕ ꯑꯗꯨꯗꯩꯅꯤꯅꯦ ꯇꯨꯝꯕ ꯐꯪꯗ꯭ꯔꯤꯁꯦ ꯅꯣꯏꯅ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯗꯒꯤ ꯑꯦꯂꯥꯏꯁꯅ ꯀꯣꯡꯄꯥꯜ ꯍꯥꯏ ꯀꯣꯡꯄꯥꯜ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯀꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯀꯣꯡꯄꯥꯜ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯅꯣ ꯑꯥꯏꯗꯤ ꯕꯥꯕꯨ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯩꯅꯣ ꯑꯁ ꯍꯥꯏꯁꯤꯕꯣ ꯕꯂꯥ I love you ꯅ ꯊꯣꯏꯕꯤ ꯍꯥꯏꯈꯔꯦ ꯆꯥꯟꯅꯕꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯛꯆꯔꯤꯕ ꯑꯩꯅꯤ ꯊꯣꯏꯕꯤꯁꯅꯥ ꯎꯪꯈꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯑꯩ ꯃꯤꯠꯁꯤꯁꯨ ꯎꯏꯊꯔꯛꯑꯦ ꯃꯤꯠꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯎꯏꯔꯨꯝ ꯇꯧꯔꯦ ꯃꯤꯠꯁꯤꯁꯨ ꯑꯗꯨꯒ ꯍꯌꯦꯡꯁꯤꯁꯨ ꯑꯩꯁꯦ ꯃꯌꯥꯝ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯁꯨ ꯂꯩꯕꯀꯣ ꯉꯟꯅꯁꯨ ꯍꯧꯒꯠꯇꯣꯏꯅꯤ ꯍꯌꯦꯡꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯃꯥ ꯑꯦꯂꯥꯏꯁꯅ ꯀꯔꯤ ꯍꯥꯏꯕ ꯏꯝꯐꯥꯜ ꯏꯁꯇꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯃꯥ ꯅꯪꯁꯨ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯂꯤꯠꯂꯝꯃꯦ ꯎꯕꯨ ꯎꯔꯨꯗ꯭ꯔꯦ ꯀꯅꯥꯗ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯏꯆꯦ ꯀꯥꯅꯣꯕꯂꯥꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯦ ꯑꯦꯂꯥꯏꯁꯅ ꯅꯣꯏ ꯑꯅꯤ ꯇꯥꯔꯣ ꯂꯩꯔꯤꯗꯣ ꯅꯣꯏꯅꯤ ꯇꯔꯣ ꯂꯩꯔꯤꯗꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯌꯦ ꯑꯦꯂꯥꯏꯁ ꯑꯗꯒꯤꯗꯤ I love you ꯅ ꯊꯣꯏꯕꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯤꯀꯥꯁꯅ ꯀꯩꯅꯣ ꯏꯔꯩꯁꯤꯕꯨ ꯑꯗꯒꯤ I love you ꯅ ꯊꯣꯏꯕꯤ ꯅꯪ ꯊꯣꯏꯕꯤ ꯅꯪ ꯁꯪꯒꯤꯅꯤꯀꯣ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯒꯤ ꯐꯨꯔꯤꯠ ꯀꯂꯔꯗꯨ ꯍꯥꯏꯕ ꯉꯁꯥꯏ ꯅꯪ ꯎꯗ꯭ꯔꯅꯦ ꯑꯗꯒꯤꯗꯤ दीपिकाना दीदी आप कितनी क्यूट हो है थैंक यू दीपिका मेरे एलबी पे आने के लिए थैंक यू सो मच मेरे चैनल को सपोर्ट कीजिए प्लीज़ थोबिसना संगनी नंग है एलाइसना कई फोनो है दिशा कानबलाना तुम लगे मेघा है थोबिसना कनो बाप ओइदा इनमा कनो बाप ओइदे इनमा या
ꯈꯤꯡꯒꯠꯀꯗꯕ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯅꯥꯅ ꯀꯧꯔꯒꯦ ꯕꯂꯥ ꯍꯥꯏ ꯑꯗꯩ ꯁꯤꯗꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯦꯂꯥꯏꯁꯅ ꯀꯩ ꯐꯣꯟꯅꯣ ꯍꯥꯏ ꯀꯩ ꯐꯣꯟꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯦꯂꯥꯏꯁꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯀꯩ ꯐꯣꯟ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯀꯔꯤ ꯐꯣꯟꯅꯣ ꯍꯪꯉꯤꯔꯣ ꯑꯩꯒꯤ ꯐꯣꯟꯁꯦ ꯀꯔꯝꯕ ꯐꯣꯟꯅꯣ ꯑꯗꯨꯗ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯒꯤꯗꯤ ꯍꯤꯃꯥꯟꯁꯨꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯤꯃꯥꯟꯁꯨ ꯑꯗꯒꯤ ꯁꯤꯗꯤꯅ ꯌꯨ ꯑꯥꯔ ꯍꯤꯟꯗꯨ ꯌꯥ ꯍꯤꯟꯗꯨ ꯑꯗꯒꯤꯗꯤ ꯔꯣꯍꯤꯠꯅ ꯍꯥꯏꯕ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯋꯥꯗꯤ ꯑꯌꯨꯛ ꯇꯧꯔꯒꯣ ꯍꯌꯦꯡ ꯑꯌꯨꯛ ꯇꯧꯔꯒꯣ ꯍꯥꯏ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯌꯦꯡ ꯑꯌꯨꯛ ꯇꯧꯔꯒꯣ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯝꯕꯂꯥꯅ ꯀꯅꯥꯝ ꯀꯧꯗꯦ ꯑꯗꯨ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯃꯤꯁꯨ ꯌꯥꯝꯈꯠꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯀꯥꯟꯗ ꯃꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤꯗꯤ ꯇꯤꯋꯥꯏꯅ ꯌꯨ ꯕꯤꯂꯤꯚ ꯏꯟ ꯒꯣꯗ ꯍꯥꯏ ꯌꯦꯁ ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯃꯪꯗ ꯅꯪ ꯂꯥꯛꯀꯦꯔꯥ ꯑꯩ ꯂꯥꯛꯎꯔꯥ ꯕꯂꯥ ꯍꯥꯏ ꯑꯦꯂꯥꯏꯁꯅ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯥꯏ ꯍꯤꯃꯥꯟꯁꯨꯅ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯖꯦ ꯁ꯭ꯔꯤ ꯔꯥꯝ ꯍꯥꯏꯕ ꯖꯦ ꯁ꯭ꯔꯤ ꯔꯥꯝ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯎꯏꯔꯦꯅꯦ ꯑꯩꯁꯦ ꯎꯏꯔꯤ ꯇꯧꯔꯦ ꯇꯨꯝꯅꯤꯡꯕ ꯂꯣꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯅꯠꯇꯦ ꯏꯅꯝꯃꯁꯦ ꯎꯏꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯀꯥꯟꯗ ꯃꯤꯃꯨꯛ ꯆꯅꯤꯃꯨꯛ ꯌꯧꯔꯦ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯃꯤꯃꯨꯛ ꯆꯅꯤꯃꯨꯛ ꯌꯧ 1.9 ꯆꯅꯤꯃꯨꯛ 150 ꯌꯧ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯍꯤꯃꯥꯟꯁꯨꯅ ꯔꯥꯙꯦ 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 ꯑꯗꯒꯤꯗꯤ ꯑꯦꯂꯥꯏꯁꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯏꯔꯥ ꯂꯛꯁꯃꯤꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤ ꯅꯣꯔꯠ ꯏꯁꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯝꯃꯦ ꯃꯅꯤ ꯃꯩꯇꯩ ꯑꯗꯒꯤ ꯌꯨ ꯄ꯭ꯔꯦꯁꯤꯚ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯅꯪ ꯂꯩꯕꯩ ꯑꯩꯁꯨ ꯂꯩꯕꯅꯤ ꯑꯩꯁꯨ ꯂꯥꯏꯐꯁꯤꯗ ꯂꯩꯕꯅꯤꯀꯣ ꯑꯥꯏ ꯂꯚ ꯌꯨꯁꯦ ꯈꯨꯃꯟ ꯑꯣꯏꯗꯣꯏꯔꯣ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯃꯥꯏ ꯇꯧꯕ ꯂꯣꯏꯗꯧꯔꯤ ꯏꯅꯝꯃ ꯀꯃꯥꯏꯅ ꯇꯧꯕ ꯂꯣꯏꯗꯧꯔꯤ ꯑꯗꯒꯤꯗꯤ ꯉꯁꯤ ꯇꯥꯏꯝ ꯀꯌꯥ ꯍꯨꯋꯥ ꯑꯗꯒꯤꯗꯤ ꯅꯣꯔ ꯍꯥꯏꯗꯤ ꯇꯧꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯑꯥꯏꯗꯤ ꯗꯨꯗꯤ ꯀꯥꯏ ꯆꯪꯈꯔꯦꯒꯦ ꯈꯨꯃꯟꯁꯤꯅꯅꯦ ꯑꯥꯏꯗꯤ ꯑꯣꯟꯊꯣꯛꯇꯅ ꯃꯥ ꯇꯧꯔꯛꯇꯣꯏꯅꯤ ꯈꯪꯉꯕ ꯃꯁꯤ ꯈꯨꯃꯟ ꯕꯥꯕꯨꯁꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯃꯥ ꯇꯧꯗꯣꯏꯕ ꯈꯪꯉꯕ खुमन बाबू मयाम लाइक तो बजा होगी प्लीज लाइक तो सुनबियो जो मेरे एलबी पे आए हो नए आए हो मेरे एलबी पे लाइक कीजिए प्लीज और मेरे चैनल को सपोर्ट कीजिए प्लीज 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 मेरे चैनल को सपोर्ट कीजिए और मेरे एलबी पे लाइक भी कीजिए मैं अभी अभी बहुत ज़्यादा नींद आ रही है मुझे मेरा जो आँख है ना बहुत ज़्यादा छोटा हो गया है मुझे बहुत ज़ोर से नींद आ रही है तो मेरे चैनल को सपोर्ट कीजिए प्लीज़ देवीसनाना कैबा सिद्धि तिवारी ने व्हाट्स योर नेम माय नेम इज अनु खुमन देवीसनाना उपाय उइबा पारे कमेंट से इनमा नंगदो दुनी उइना पारे मी नंगबो दगी मेघाचंद्रना चलब्रो बला ओ बला थमोगी बला दगी चेकानो बलाना नंगी पाम्बा हायो नंगी अपाम्बा हायो हाय चꯠपा जावे चेकानो बला ngатang leyu haiba mi jangat khare haiba dugi aina amka mu leibane natadi chatpa yarabani baise odo karodi hele tumadra kamai tawsige mi jam khalai bako dugi 101 mi se mu jam khalaga leighreba aduduna leiba ngahak tuningasune ꯊꯣꯏꯕꯤꯁꯅꯥ ꯉꯥꯛꯇꯪ ꯂꯩꯁꯤꯀꯣ ꯃꯤꯁꯦ ꯑꯃꯨꯛ ꯌꯥꯝꯈꯠꯂꯦꯕꯀꯣ ꯃꯤꯁꯦ ꯌꯥꯝꯈꯠꯂꯛꯄꯩꯗꯣ ꯁꯣꯟꯗ ꯑꯩꯉꯣꯟꯗꯗꯤ ꯀꯥꯟꯅꯔꯤꯕꯀꯣ ꯑꯗꯨꯗꯨꯒꯤ ꯉꯥꯛꯇꯪ ꯂꯩꯕꯤꯌꯣ ꯄ꯭ꯂꯤꯖ ꯇꯨꯝꯅꯤꯡꯕꯅꯁꯨ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯏꯅꯝꯃ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ ꯎꯏꯔꯒ ꯀꯣꯃꯦꯟ ꯄꯥꯕꯗꯨ ꯌꯨ ꯉꯥꯎꯕꯤ ꯃꯥꯜꯂꯤ ꯁꯤꯕꯨ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣꯅꯦ
ꯑꯁꯦꯡꯕ ꯃꯥꯜꯂꯝꯗꯣꯏꯅꯦ ꯍꯥꯏꯕ ꯑꯩꯅ ꯄꯥꯔꯤꯁꯦ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯄꯥꯕ ꯃꯥꯜꯂꯝꯗꯣꯏꯅꯦꯁꯨ ꯈꯪꯉꯦꯕ ꯃꯦꯘꯥꯗꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯒꯤ ꯁꯤꯗꯤ ꯇꯤꯋꯥꯔꯤꯅ ꯍꯦꯜꯂꯣ क्यूट हाय इरुम क्यूट कैसे आई मुझे बहुत जोर से नींद आ रही है आप कहाँ से हो हम तो सिलचर से है ꯑꯗꯨꯒꯒꯤꯗꯤ ꯍꯥꯏꯗꯁꯨ ꯌꯥꯕ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯄ꯭ꯂꯤꯁꯅꯣ ꯅꯨꯡꯊꯪꯖꯥꯅꯤ ꯂꯣꯏꯐꯥꯎ ꯀꯩ ꯈꯪꯂꯕꯗꯣ ꯅꯣꯏ ꯅꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯈꯪꯉꯤꯕ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯄ꯭ꯂꯤꯖ ꯍꯥꯏꯕꯁꯦ ꯔꯦꯁꯄꯦꯛꯅꯦꯕꯀꯣ ꯔꯦꯁꯄꯦꯛ ꯍꯥꯏꯕꯁꯤꯗꯤ ꯑꯍꯟꯅ ꯑꯉꯥꯡꯗ ꯔꯦꯁꯄꯦꯛ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒꯒꯤꯗꯤ ꯑꯉꯥꯡꯅ ꯑꯍꯟꯗ ꯔꯦꯁꯄꯦꯛ ꯇꯧꯕꯁꯨ ꯌꯥꯏ ꯔꯦꯁꯄꯦꯛ ꯍꯥꯏꯕꯁꯤꯗꯤ ꯑꯍꯟ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯔꯦꯁꯄꯦꯛ ꯍꯥꯏꯕꯁꯤꯗꯤ ꯏꯆꯟ ꯆꯟꯅꯩꯌꯦꯕꯀꯣ ꯑꯩꯗꯤ ꯑꯉꯥꯡꯗ ꯑꯣꯏꯔꯣ ꯑꯍꯟꯗ ꯑꯣꯏꯔꯣ ꯑꯩꯗꯤ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯌꯥꯝꯅ ꯆꯠꯆꯩ ꯍꯥꯏꯕ ꯔꯦꯁꯄꯦꯛꯁꯦ ꯌꯥꯝꯅ ꯇꯧꯕ ꯄꯥꯝꯖꯕꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒꯤꯗꯤ ꯅꯦꯅꯥ ꯅꯆꯦꯅꯨ ꯇꯨꯝꯅꯤꯡꯉꯕꯣ ꯃꯤꯠꯁꯦ ꯅꯨꯡꯁꯤꯔꯦꯗ ꯃꯤꯠꯁꯦ ꯈꯨꯖꯜꯂꯕ ꯑꯩꯅ ꯅꯨꯡꯁꯤꯔꯝꯃꯅꯤ ꯄꯤꯛꯇꯨꯅꯨ ꯄꯤꯛꯑꯃꯅꯤ ꯑꯩꯒꯤ ꯃꯤꯠꯁꯦꯀꯣ ꯑꯗꯒꯤꯗꯤ ꯔꯦꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯦ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯔꯦꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯏꯆꯦ ꯀꯥꯅꯣꯕꯅ ꯍꯣꯏ ꯃꯦꯘꯥ ꯇꯨꯝꯂꯒꯦꯀꯣ ꯕꯥꯕꯥꯏ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯅꯪꯅ ꯃꯦꯘꯥꯗꯇ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯗꯗꯤ ꯍꯥꯏꯔꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯗꯥ ꯃꯦꯘꯥꯗ ꯎ ꯂꯩꯔꯦ ꯅꯪꯅ ꯃꯤꯠꯇꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗꯤ ꯎꯕꯤꯗ꯭ꯔꯕꯣ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯂꯥꯛꯄꯗꯒꯤꯅꯦ ꯗꯥ ꯃꯦꯘꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯏꯆꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯁꯤꯅ ꯑꯗꯨꯒꯅꯦ ꯆꯠꯂꯝꯗꯥꯏꯐꯥꯎ ꯍꯦꯛ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯤꯔꯝꯗꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗ ꯏꯆꯦ ꯑꯅꯨ ꯗꯥꯕꯨꯡ ꯂꯩꯌꯦ ꯅꯦꯅꯥ ꯑꯗꯒꯤꯗꯤ ꯀꯞꯀꯅꯨ ꯀꯩꯅꯣ ꯀꯥꯟꯄꯨꯔ काब कनो कानपुर कब आएंगे आप कानपुर पे पता नहीं सीधी हम लोग कानपुर पे कब आएगा और इसके अभी तक हम लोगों को कोई डिसीजन नहीं लिया है और आने का भी कोई प्लानिंग भी नहीं है जब आएगा तो हम ज़रूर आपको हम बोल देंगे तो बिसराना है बर रेस्पेक्टदी नम पिरꯛꯀꯅꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯕꯁꯦ ꯐꯨꯅꯤꯡꯉꯦ ꯑꯩꯅ ꯃꯤꯉꯣꯟꯗ ꯇꯧꯔꯤꯉꯩ ꯅꯨꯡꯉꯥꯏꯖꯩ ꯍꯩꯇꯕꯩ ꯋꯥꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯅ ꯆꯠꯆꯩꯕꯀꯣ ꯑꯉꯥꯡꯗ ꯑꯣꯏꯔꯁꯨ ꯑꯍꯟꯗ ꯑꯣꯏꯔꯁꯨ ꯔꯦꯁꯄꯦꯛ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯩ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯉꯥꯏꯈꯣ ꯕꯂꯥ ꯑꯣ ꯕꯂꯥ ꯊꯃꯣꯏꯒꯤ ꯕꯂꯥ ꯔꯦꯅꯤ ꯗꯦꯕꯤꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏꯔꯒ ꯃꯩ ꯍꯧꯅ ꯁꯥꯎꯈꯔꯦ ꯏꯆꯦ ꯀꯥꯅꯣꯝꯕꯂꯅ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯦꯘꯥꯗꯇ ꯕꯥꯏ ꯕꯥꯏ ꯍꯥꯏꯗꯣꯏꯅꯤ ꯏꯆꯦꯃ ꯃꯤ ꯑꯃꯐꯥꯎꯗ ꯃꯌꯥ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯃꯣꯏꯕ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯑꯕꯨꯡ ꯒꯟꯖꯥ ꯅꯨꯡꯉꯥꯏꯔꯤ ꯑꯕꯨꯡ ꯒꯟꯖꯥ ꯉꯥꯏꯔꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯃꯩꯇꯩꯂꯣꯟ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯁꯤꯒ ꯀꯞꯀꯅꯨ ꯍꯥꯏꯅ ꯄꯥꯔꯛꯂꯤꯗꯣ ꯀꯩꯅꯣ ꯑꯣ ꯑꯩ ꯀꯞꯀꯅꯨ ꯍꯥꯏꯈ꯭ꯔꯕꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯅꯦꯅꯥ ꯅꯆꯦ ꯑꯅꯨꯁꯦ ꯅꯨꯡꯁꯤꯕꯣ ꯑꯩꯒꯤ ꯏꯆꯦꯒꯨꯝꯕ ꯏꯃꯥꯒꯨꯝꯕ ꯑꯣꯏꯅꯤꯡꯉꯦ ꯑꯩꯗꯤ ꯅꯦꯅꯥ ꯆꯤꯆꯦ ꯑꯣꯏꯔꯤꯁꯤꯗꯤ ꯅꯪꯒꯤ ꯆꯤꯆꯦ ꯁꯨꯝ ꯑꯣꯏꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯆꯤꯆꯦꯅꯤ ꯑꯩꯁꯦ ꯄꯣꯛꯃꯤꯟꯅꯕ ꯆꯤꯆꯦꯅꯦ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯣꯕꯀꯣ ꯁꯨꯝ ꯀꯥꯏꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯊꯣꯏꯕꯤ ꯈꯨꯀꯧꯗꯣ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏ ꯈꯨꯃꯟ ꯅꯪ ꯂꯥꯏ ꯆꯥꯅꯨ ꯅꯪ ꯊꯥꯡ ꯆꯥꯅꯤ ꯑꯉꯥꯡ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯦꯘꯥꯅ ꯍꯥꯏꯕ ꯌꯥꯔꯣꯏꯕꯂꯥ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯇꯨꯝꯅꯤꯡꯉꯦ
ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯇꯨꯝꯃꯨꯆꯣ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯑꯁ ꯃꯦꯘꯥ ꯍꯥꯏ ꯑꯣ ꯏꯆꯦ ꯕꯜꯂꯧ ꯅꯪꯕꯨ ꯀꯔꯤꯅꯣ ꯗꯥ ꯃꯦꯘꯥ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯝ ꯎꯗ꯭ꯔꯕꯅꯤ ꯅꯪ ꯅꯃꯤꯠꯇꯨꯒ ꯑꯗꯩ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯅꯨ ꯈꯨꯃꯟ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯅꯈꯣꯜ ꯇꯥꯕꯗ ꯑꯩ ꯑꯣꯏꯅ ꯇꯨꯝꯅꯤꯡꯂꯦ ꯍꯣꯏ ꯌꯥꯕ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯨꯗꯣ ꯅꯥꯈꯣ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯄꯦꯛ ꯀꯌꯥꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯆꯥꯛ ꯆꯥꯕꯗ ꯑꯩꯈꯣꯏ ꯗꯥꯅ ꯏꯁꯤꯡꯗ ꯀꯔꯤ ꯌꯥꯟꯍꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯇꯧꯔꯤꯁꯦ ꯃꯦꯘꯥꯆꯟꯅ ꯑꯕꯨꯡ ꯒꯟꯖꯥ ꯉꯥꯎꯔꯦ ꯑꯅꯨ ꯍꯥꯏꯔꯣ ꯑꯕꯨꯡ ꯍꯥꯏꯔꯣ ꯑꯅꯨ ꯍꯥꯏꯔꯣ ꯒꯟꯖꯥ ꯉꯥꯎꯔꯤ ꯍꯥꯏꯔ ꯀꯩꯅꯣ ꯅꯦꯅꯥꯅ ꯆꯦꯅꯨ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅꯤꯡꯉꯤꯕ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯅꯦꯅꯥ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯋꯥꯏ ꯇꯤꯗ ꯈꯪꯅꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯦ ꯑꯄꯣꯛꯄ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯅꯁꯤ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯆꯤꯆꯦꯅꯤ ꯑꯩꯁꯦ ꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗ꯭ꯔꯁꯨ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕꯀꯣ ꯑꯁꯥꯅ ꯍꯥꯏꯕ ꯆꯦꯅꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯑꯁꯥ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯂꯩꯕ꯭ꯔꯣꯅꯦ ꯑꯩꯕꯨ ꯑꯝꯇꯒ ꯎ ꯂꯥꯛꯇꯦꯅꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯁꯤꯗ ꯅꯪ ꯍꯧꯖꯤꯛ ꯎꯔꯤꯁꯤꯅꯤꯅꯦ ꯑꯩꯕꯨ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯩꯁꯨ ꯇꯨꯝꯗꯣꯔꯕꯅꯦ ꯇꯥ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔ ꯕꯥꯏ ꯑꯣꯏꯔꯁꯤꯔ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯦꯅꯨ ꯈꯨꯃꯟꯅ ꯄꯥꯏꯔꯤꯁꯦ ꯑꯩꯕꯨ ꯑꯣꯏꯅ ꯇꯨꯝꯅꯤꯡꯉꯦ ꯄꯥꯔꯤꯁꯦ ꯑꯩ ꯑꯣꯏꯅ ꯇꯨꯝꯅꯤꯡꯉꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯃꯌꯥꯝ ꯃꯦꯘꯥꯗꯅ ꯕꯂꯥ ꯅꯣ ꯀꯩꯅꯣ ꯀꯜꯂꯩꯀꯣ ꯍꯥꯏꯔ ꯏꯆꯦ ꯀꯥꯟꯅꯕꯅ ꯌꯥꯔꯦ ꯏꯅꯥꯎ ꯅꯣꯏ ꯋꯥꯔꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯇꯨꯝꯃꯁꯦ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯈꯨꯃꯟꯅ ꯏꯕꯥꯏ ꯄꯦꯛ ꯀꯌꯥ ꯄꯤꯁꯤꯜꯂꯨꯒꯦ ꯏꯕꯥꯏ ꯈꯪꯗꯦꯅꯦ ꯅꯣꯏ ꯏꯕꯥꯏꯅ ꯄꯦꯛ ꯀꯌꯥ ꯇꯧꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯕꯨ ꯀꯣꯛꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯅꯪꯗꯨ ꯄꯦꯛ ꯑꯃ ꯑꯅꯤꯒ ꯀꯩꯅꯣ ꯀꯤꯛꯇꯤ ꯅꯠꯇꯦꯕꯣ ꯍꯥꯏ ꯑꯩ ꯄꯦꯛꯀ ꯅꯠꯇꯦ ꯀꯅꯥꯏ ꯄꯦꯛꯅꯣ ꯇꯨꯝꯅꯤꯡꯕꯒꯤꯅꯤ ꯇꯨꯝꯅꯤꯡꯕꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯩꯅꯤ ꯇꯧꯔꯤꯁꯦ ꯈꯨꯃꯟꯅ ꯆꯦꯅꯦꯅ ꯃꯊꯪ ꯃꯄꯣꯛꯇ ꯆꯦꯅꯦꯅ ꯃꯊꯪ ꯃꯄꯣꯛꯇ ꯑꯣꯏꯖꯔꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯅꯝꯃ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯦ ꯑꯅꯨ ꯕꯇꯜ 10 ꯊꯛꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯑꯣꯏ ꯃꯥ ꯁꯤꯅꯦꯅ ꯋꯥꯁꯤꯗꯤ ꯅꯦꯅꯥꯅ ꯆꯦꯅꯨ ꯗꯥꯕꯨꯡꯅ ꯄꯦꯛ ꯀꯌꯥ ꯄꯤꯊꯛꯑꯒꯦ ꯄꯦꯛꯀ ꯅꯠꯇꯦꯅꯦ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨꯒꯤꯅꯤ ꯑꯗꯩ ꯕꯥꯏ ꯕꯥꯏ ꯑꯅꯨꯕꯨꯡ ꯍꯥꯏꯁꯦ ꯀꯥꯅꯣꯟꯕꯂꯥꯅ ꯍꯥꯏꯔꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯕꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯏꯆꯦ ꯑꯗꯣ ꯑꯩꯗꯤ ꯈꯨꯃꯟꯅ ꯕꯕꯥꯏ ꯍꯥꯏ ꯈꯨꯃꯟ ꯕꯕꯥꯏ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯅꯦꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯆꯦꯅꯨ ꯗꯥꯕꯨꯡ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯅꯦꯅꯥ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯑꯣꯏꯔꯒꯦ ꯍꯥꯏꯌꯦ ꯕꯕꯥꯏ ꯑꯁꯥ ꯁꯤꯡꯍꯅ ꯕꯕꯥꯏ ꯇꯨꯝꯃꯣ ꯍꯥꯏ ꯕꯕꯥꯏ ꯆꯦ ꯅꯦꯅꯥ ꯃꯊꯪꯗ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯖꯔꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯃꯊꯪꯗ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯁꯦ अदगी दा मेघा बाय है बाय दा मेघा राहुल लाए हेलो हाय राहुल अभी मेरा एलबी ख़त्म होने वाला है तो मेरा एलबी पे आना चाहते हो तो राहुल कल 9 PM में आ जाना और बातें करेंगे ठीक है अदगी नेना है होई खुमन है खुमन लाइव कको नत्रदी यारोय राहुल ने हेलो नेपाली नो वी आर मणिपुरी बाय बाय गुड नाइट स्वीट ड्रीम बाय बाय